ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯅꯨꯕꯤꯗꯒꯤ ꯂꯩꯁꯥꯕꯤ ꯑꯣꯟꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯅꯨ ꯂꯩꯃ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ, ꯈꯨꯜ ꯑꯗꯨꯗ ꯇꯈꯦꯜꯂꯩ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯆꯍꯤ 90ꯃꯨꯛ ꯁꯨꯔꯛꯄꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯇꯥꯔꯣꯏ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯆꯍꯤ 19 ꯈꯛꯇ ꯉꯥꯏꯔꯤꯕ ꯆꯤꯡꯂꯦꯝꯕꯗ ꯂꯨꯍꯣꯡꯕꯤꯈꯤ꯫ ꯇꯈꯦꯜꯂꯩꯅ ꯂꯨꯍꯣꯡꯂꯕ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯈꯤ꯫ ꯇꯈꯦꯜꯂꯩꯒꯤ ꯃꯄꯨꯔꯣꯏꯕ ꯆꯤꯡꯂꯦꯝꯕ ꯃꯁꯛ ꯃꯇꯧꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯄꯨ ꯃꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯇꯈꯦꯜꯂꯩ ꯃꯥꯗꯤ ꯃꯄꯨꯔꯣꯏꯕꯅ ꯑꯉꯥꯡꯒ ꯑꯣꯏꯕ ꯑꯁꯤꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕ ꯊꯕꯛ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯛꯂꯗꯨꯅ ꯏꯃꯨꯡꯗ ꯆꯥꯛ ꯆꯥꯕ ꯊꯦꯡꯅꯅꯤ ꯈꯟꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯂꯛꯏ꯫ ꯇꯈꯦꯜꯂꯩ ꯃꯥꯁꯨ ꯃꯁꯥꯅ ꯈꯪꯅ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯍꯥꯟꯅ ꯊꯤꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯆꯥꯛꯁꯪ ꯑꯗꯨꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯍꯥꯏꯔꯛꯏ, "ꯇꯈꯦꯜꯂꯩ, ꯆꯥꯛ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ?" "ꯂꯣꯏꯔꯦ, ꯊꯤꯔꯛꯑꯒꯦ." "ꯊꯤꯔꯛꯑꯣ, ꯈꯔ ꯊꯨꯅ, ꯊꯕꯛ ꯊꯦꯡꯉꯅꯤ ꯑꯩ." "ꯍꯣꯏ, ꯉꯥꯏꯍꯥꯛꯇ ꯐꯥꯟꯁꯤꯗ ꯐꯝꯗꯨꯅ ꯉꯥꯏꯕꯤꯌꯨ." ꯆꯤꯡꯂꯦꯝꯕꯁꯨ ꯇꯈꯦꯜꯂꯩꯅ ꯍꯥꯏꯈꯤꯕꯒꯨꯝꯅ ꯐꯥꯟ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯗꯤ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯒꯦ?" "ꯉꯟꯅ ꯍꯜꯂꯛꯀꯅꯤꯗꯤ ꯍꯥꯏꯔꯝꯕꯅꯤ." "ꯑꯣ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩ." ꯇꯈꯦꯜꯂꯩ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯊꯤꯗꯣꯛꯇꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕ ꯆꯥꯅ ꯆꯥꯅ ꯋꯥꯁꯨ ꯇꯞꯅ ꯉꯥꯡꯂꯛꯏ, "ꯇꯈꯦꯜꯂꯩ, ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡꯁꯤꯕꯨ ꯍꯪꯒꯥꯝ ꯅꯠꯇ꯭ꯔꯗꯤ ꯏꯔꯩꯃꯛ ꯂꯩꯇ꯭ꯔꯕꯅꯤ ꯅꯪꯕꯣ?" "ꯍꯪꯒꯥꯝꯁꯦ ꯆꯥꯊꯣꯛꯇ꯭ꯔꯗꯤ ꯂꯣꯏꯅ ꯄꯠꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯊꯣꯡꯉꯕꯅꯦ ꯇꯥꯃꯣ. ꯇꯥꯃꯣꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯒꯅ ꯍꯣꯔꯦꯟꯗꯒꯤ ꯊꯣꯡꯗ꯭ꯔꯒ ꯂꯣꯏꯔꯦꯗꯅ." "ꯑꯗꯨꯅꯤꯗꯅ, ꯑꯩꯒꯤ ꯅꯨꯄꯤꯗꯅꯤ, ꯁꯤꯗꯅꯤ ꯑꯩꯅ ꯅꯪꯁꯦ ꯈꯔ ꯂꯤꯔꯁꯨ ꯅꯨꯡꯁꯤꯔꯤꯁꯦ." "ꯑꯁ, ꯇꯥꯃꯣꯁꯨ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯑꯩꯁꯦ ꯂꯤꯔꯦꯗ ꯍꯥꯏ." "ꯂꯤꯕꯨ ꯂꯤꯗ꯭ꯔꯣ? ꯅꯪꯒ ꯑꯩꯒꯁꯦ ꯆꯍꯤ ꯀꯌꯥꯅꯣ ꯈꯦꯠꯅꯔꯤꯁꯦ ꯌꯦꯡꯉꯨ. ꯃꯤꯅ ꯌꯦꯡꯕꯗꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥ ꯃꯥꯜꯂꯝꯃꯅꯤ." "ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯑꯗꯨꯗ ꯍꯥꯏ. ꯑꯩꯁꯦ ꯂꯤꯔꯦ ꯈꯪꯉꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯒ ꯂꯨꯍꯣꯡꯕꯁꯦ ꯌꯥꯔꯤꯕ?" "ꯏꯕꯦꯝꯃ, ꯌꯥꯔꯣꯏ ꯇꯧꯕꯅꯤ. ꯑꯗꯨꯗ ꯏꯃꯥꯒꯤ ꯃꯑꯣꯡꯅꯦ ꯅꯪꯅ ꯈꯔ ꯂꯤꯔꯦ ꯑꯩꯁꯦ ꯅꯪꯒꯤ ꯈꯜꯂꯒ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯌꯥꯕꯤꯕ. ꯑꯗꯨꯀꯥꯟꯗ ꯑꯩꯁꯦ ꯅꯨꯄꯤ ꯀꯌꯥꯅꯅꯣ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯁꯦ. ꯇꯥꯟꯅꯕꯩ ꯋꯥꯗꯤꯅꯦ ꯍꯧꯖꯤꯛꯁꯨ ꯇꯥꯟꯅꯔꯤꯀꯣ." ꯇꯈꯦꯜꯂꯩ ꯆꯤꯡꯂꯦꯝꯕꯗ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤꯅ ꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯁꯥꯕꯤꯔꯅꯨ, ꯅꯁꯛ ꯁꯛꯇꯥꯗꯨꯒ." "ꯑꯩꯒꯤ ꯁꯛꯁꯤꯗꯅꯤꯅꯦ ꯇꯥꯟꯅꯔꯤꯁꯦ. ꯅꯪꯒꯨꯝꯕꯤ ꯑꯔꯤꯕꯤꯅ ꯈꯪꯕ ꯅꯠꯇꯦꯅꯦ." "ꯍꯣ ꯌꯥꯔꯦ, ꯊꯦꯡꯉꯦ ꯍꯥꯏꯗꯥꯏꯅꯦ, ꯆꯥꯛꯇꯣ ꯌꯥꯝ ꯊꯨꯅ ꯆꯥꯔꯒ ꯍꯧꯒꯠꯄꯤꯈ꯭ꯔꯣ. ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ ꯅꯁꯛꯇꯨꯒ." "ꯅꯪꯉꯣꯟꯗ ꯌꯦꯡꯕꯤꯌꯨ ꯍꯥꯏꯖꯗꯤꯌꯦ, ꯑꯩ ꯌꯦꯡꯕꯤꯅꯕ ꯃꯤ ꯌꯥꯝ ꯂꯩꯈ꯭ꯔꯖꯥꯠꯅꯤ. ꯅꯪꯅꯒ ꯈꯪꯄꯣꯠ ꯅꯠꯇꯦ." "ꯑꯣ, ꯐꯔꯦ, ꯌꯦꯡꯕꯤꯅꯕ ꯃꯤꯗꯨꯒ ꯍꯦꯛ ꯌꯦꯡꯅꯔꯨꯔꯣ." "ꯌꯦꯡꯅꯔꯨꯔꯒꯦ, ꯑꯔꯤꯕꯤ ꯅꯪꯒ ꯌꯦꯡꯅꯗꯣꯏ ꯁꯔꯨꯛ." ꯃꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯑꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯥꯔꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯈꯦꯜꯂꯩ ꯃꯥꯁꯨ ꯊꯣꯛꯈ꯭ꯔꯕꯗ ꯆꯤꯡꯂꯦꯝꯕꯗ ꯌꯦꯡꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯍꯧꯏ꯫ "ꯃꯥꯅ ꯈꯔ ꯑꯉꯥꯡ ꯑꯣꯏꯕꯁꯤꯗ ꯑꯩꯁꯦ ꯍꯦꯛꯇ ꯎꯁꯤꯠꯄꯤꯗꯦ. ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯧ ꯍꯦꯛ ꯇꯧꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤꯒ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯊꯤꯗꯣꯛꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯊꯣꯏꯕ ꯇꯍꯥ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ "ꯏꯃꯥ, ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯕꯣ?" "ꯂꯣꯏꯔꯦ. ꯅꯄꯥꯗꯤ ꯆꯥꯛꯄꯨ ꯆꯥꯈ꯭ꯔꯕꯅꯤ. ꯅꯪꯕꯨ ꯉꯁꯥꯏꯈꯩ ꯀꯥꯏꯗ ꯆꯠꯂꯨꯒꯦ?" "ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯨꯕꯅꯤ." ꯇꯈꯦꯜꯂꯩ ꯃꯥꯁꯨ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯆꯥꯒ ꯄꯨꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯊꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯆꯤꯡꯂꯦꯝꯕ ꯊꯕꯛ ꯃꯐꯝ ꯌꯧꯔꯗꯨꯅ ꯃꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯁꯤꯡ ꯑꯗꯨꯒꯤ ꯄꯣꯠ ꯇꯝꯊꯣꯛ ꯇꯝꯁꯤꯟ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯥꯎꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤ ꯂꯤꯟꯊꯣꯏꯗꯤ ꯆꯤꯡꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯤꯟꯊꯣꯏ ꯅꯣꯛꯃꯤ ꯆꯤꯡꯂꯦꯝꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯥ ꯆꯤꯡꯂꯦꯝꯕ, ꯏꯅꯝꯃꯗꯣ ꯃꯁꯛ ꯐꯖꯕ꯭ꯔꯥ?" "ꯈꯪꯗꯦꯗ ꯂꯤꯟꯊꯣꯏ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ." "ꯍꯥꯏꯁꯤꯕꯨ ꯌꯥꯝ ꯊꯤꯕ꯭ꯔꯅꯦ?" "ꯊꯤꯕꯒ ꯂꯥꯏꯔꯤꯗ, ꯃꯥꯗꯤꯅꯦ ꯍꯟꯕꯨ ꯍꯟꯅꯨꯔꯦ." "ꯍꯥ? ꯀꯔꯤ? ꯍꯟꯅꯨꯔꯦꯕ?" ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯁꯤꯊ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯈꯥ ꯇꯥꯕ ꯂꯦꯞꯇꯦ꯫ "ꯅꯣꯛꯀꯅꯨꯅꯦ ꯅꯪꯕꯣ, ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯐꯥꯒꯤ ꯅꯠꯇꯦꯅꯦ." "ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯥ ꯆꯤꯡꯂꯦꯝꯕꯅ ꯂꯧꯔꯤꯅꯣꯕ? ꯇꯥ ꯆꯤꯡꯂꯦꯝꯕꯗꯤ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯩ." "ꯑꯩꯅꯒ ꯅꯨꯡꯁꯤ ꯄꯥꯝꯗꯅ ꯂꯧꯕꯒ ꯅꯠꯇꯦꯗ. ꯑꯩꯒꯤ ꯏꯃꯥ ꯄꯥꯕ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯅ ꯁꯤꯟꯗꯨꯅ ꯂꯨꯍꯣꯡꯈꯤꯕꯅꯤ." "ꯅꯣꯏꯒꯤ ꯏꯃꯥ ꯄꯥꯕꯗꯨꯕꯨ ꯃꯃꯤꯠ ꯇꯥꯡꯕ꯭ꯔꯣ?"
ꯃꯆꯥꯅꯨꯄꯥ ꯑꯁꯨꯛ ꯐꯖꯕꯁꯤꯕꯨ ꯍꯅꯨꯕꯤ ꯑꯃꯒ ꯍꯦꯛ ꯂꯨꯍꯣꯡꯉꯝꯃꯤꯁꯤꯕꯣ? ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯒ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯨꯒꯅꯦ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯕꯖꯥꯠꯅꯤ꯫ ꯑꯗꯨꯗ ꯅꯍꯥꯟꯋꯥꯏ ꯃꯈꯣꯏꯅ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯅꯆꯥ ꯏꯆꯥ ꯄꯤꯅꯁꯤ ꯍꯥꯏꯅꯈꯤꯕ꯫ ꯑꯗꯨꯗꯅꯦ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯊꯦꯡꯅ ꯌꯨꯝ ꯄꯥꯟꯕ, ꯑꯗꯨꯒ ꯃꯈꯣꯏꯅ ꯉꯟꯇꯥꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯅꯨꯕꯤꯁꯤꯒ ꯑꯩꯒ ꯂꯨꯍꯣꯡꯕꯤꯔꯤꯅꯤꯅꯦ꯫ ꯑꯩꯗꯤ ꯉꯝꯃꯔꯣꯏꯗ, ꯃꯗꯨꯗ ꯌꯥꯔꯤꯕ ꯇꯥ ꯆꯤꯡꯂꯦꯝꯕꯅꯕꯨ ꯍꯦꯟꯅ ꯉꯛꯈ꯭ꯔꯦꯅꯦ꯫ ꯑꯩꯁꯨ ꯑꯗꯨ ꯃꯇꯝꯗꯗꯤ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯕ ꯅꯠꯇꯦꯗ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯕꯅꯤ ꯁꯥꯗꯅ ꯋꯥꯈꯜꯒ ꯀꯔꯤꯝꯇ ꯈꯟꯗꯅ ꯍꯦꯛ ꯌꯥꯊꯣꯛꯎꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯂꯥꯛꯂꯦ꯫ ꯀꯔꯤꯒꯤ ꯅꯤꯡꯉꯝꯗ꯭ꯔꯤꯕ ꯇꯥ ꯆꯤꯡꯂꯦꯝꯕꯗꯤ? ꯍꯅꯨꯕꯤꯗꯨꯕꯨ ꯑꯩꯒꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯄꯨꯊꯣꯛꯄꯗꯣ ꯌꯥꯝ ꯏꯀꯥꯏ꯫ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ, ꯑꯩ ꯑꯣꯏꯁꯨ ꯑꯗꯨꯝ ꯏꯀꯥꯏꯅꯤ꯫ ꯑꯗꯣ ꯇꯥ ꯆꯤꯡꯂꯦꯝꯕ, ꯇꯥ ꯆꯤꯡꯂꯦꯝꯕꯁꯨ ꯅꯍꯥ ꯑꯣꯏꯔꯤꯕꯅꯤꯅ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯌꯦꯡꯕ ꯌꯥꯈꯤꯅꯤ ꯀꯩꯅꯣ꯫ ꯏꯆꯥ ꯂꯩꯔꯕ ꯑꯩꯅ ꯀꯅꯥ ꯅꯨꯄꯤꯅꯣ ꯌꯦꯡꯉꯨꯗꯣꯏꯁꯤꯕꯨ ꯂꯤꯟꯊꯣꯏ? ꯍꯩꯃꯥ, ꯑꯗꯨꯒꯤꯕꯨ ꯑꯗꯨꯛ ꯋꯥꯅꯕ꯭ꯔꯣ? ꯇꯥ ꯆꯤꯡꯂꯦꯝꯕꯒꯤ ꯐꯖꯕ ꯁꯛꯇꯝꯁꯦ ꯎꯕꯗ ꯉꯥꯎꯔꯣꯏꯗꯕ ꯃꯔꯝ ꯂꯩꯇꯦ꯫ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯤꯕꯅꯤꯀꯣ꯫ ꯀꯔꯤ ꯈꯜꯂꯤꯕ ꯅꯪꯗꯤ? ꯂꯤꯟꯊꯣꯏ ꯏꯀꯥꯏꯕꯒꯤ ꯃꯑꯣꯡꯒ ꯍꯥꯏꯐꯦꯠ ꯇꯧꯔꯗꯨꯅ, ꯁꯨꯝ ꯇꯥ ꯆꯤꯡꯂꯦꯝꯕꯁꯦ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯀꯥꯏꯅ ꯈꯜꯂꯤꯕ꯫ ꯆꯤꯡꯂꯦꯝꯕ ꯂꯤꯟꯊꯣꯏꯗ ꯃꯨꯟꯅ ꯁꯠ ꯌꯦꯡꯗꯨꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯛ ꯈꯨꯊꯤꯁꯤꯒ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯒꯁꯨ ꯄꯥꯝꯃꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯂꯤꯟꯊꯣꯏ ꯃꯥꯁꯨ ꯆꯤꯡꯂꯦꯝꯕꯅ ꯃꯉꯣꯟꯗ ꯃꯨꯟꯅꯒ ꯌꯦꯡꯂꯛꯄ ꯑꯗꯨꯗ, ꯇꯥ ꯆꯤꯡꯂꯦꯝꯕ, ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗ ꯁꯨꯝ ꯌꯦꯡ ꯂꯩꯔꯗꯤ? ꯆꯤꯡꯂꯦꯝꯕ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯄꯒꯨꯝꯅ ꯂꯤꯟꯊꯣꯏꯗ ꯊꯝꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯊꯩꯗꯣꯛꯇꯨꯅ ꯂꯠꯂꯤ ꯂꯠꯂꯤ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯍꯥ, ꯅꯪꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯂꯤꯟꯊꯣꯏ ꯍꯔꯥꯎꯅ, ꯑꯁꯦꯡꯕꯩꯔꯣ ꯇꯥ ꯆꯤꯡꯂꯦꯝꯕ? ꯑꯁꯦꯡꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯇꯥ ꯆꯤꯡꯂꯦꯝꯕꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯗꯅ? ꯍꯥꯏꯌꯨ, ꯀꯩ ꯋꯥꯅꯣ? ꯂꯤꯟꯊꯣꯏ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥ ꯍꯦꯛ ꯀꯥꯊꯣꯛꯄꯒ ꯄꯣꯠ ꯆꯩ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯏ꯫ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯄꯣꯠ ꯈꯤꯇ ꯂꯩꯒꯦ꯫ ꯃꯄꯥꯟꯗꯒꯤ ꯃꯤꯅ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕ ꯃꯥꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯂꯤꯟꯊꯣꯏꯗ ꯌꯦꯡꯉꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯤꯟꯊꯣꯏ ꯃꯥꯁꯨ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯆꯥꯗꯅ ꯃꯤ ꯂꯥꯛꯄ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯁꯨꯛꯇꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯇꯈꯦꯜꯂꯩꯃꯥꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯡꯒꯣꯜꯗꯅ ꯆꯤꯡꯂꯦꯝꯕꯕꯨ ꯄꯣꯛꯄꯤ ꯃꯃꯥ ꯔꯥꯅꯤꯁꯨ ꯐꯝꯂꯤ꯫ ꯔꯥꯅꯤ ꯃꯆꯥ ꯆꯪꯉꯛꯄ ꯎꯕꯗ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯈꯔ ꯉꯟꯕ ꯃꯥꯜꯂꯤꯗ꯫ ꯍꯣꯏ ꯃꯥ, ꯉꯜꯂꯦ꯫ ꯐꯔꯦ ꯐꯔꯦ, ꯍꯜꯂꯛꯄꯒꯤ ꯅꯁꯥ ꯅꯔꯨꯒꯗꯨ ꯁꯦꯡꯇꯣꯛꯎꯔꯣ꯫ ꯍꯣꯏ ꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕ ꯃꯥꯁꯨ ꯏꯃꯨꯡꯗ ꯍꯥꯟꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯈꯦꯜꯂꯩꯃꯥꯁꯨ ꯐꯤ ꯁꯥꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯐꯤꯁꯥꯈꯣꯜ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯆꯤꯡꯂꯦꯝꯕ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯃꯥꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯝꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯏꯃꯨꯡꯗꯒꯤ ꯇꯈꯦꯜꯂꯩꯅ ꯆꯥ ꯒ꯭ꯂꯥꯁ 2 ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯈꯦꯜꯂꯩ ꯃꯃꯥ ꯔꯥꯅꯤꯗ ꯆꯥ ꯑꯗꯣ ꯍꯥꯟꯅ ꯄꯤꯔꯝꯃꯤ꯫ ꯏꯃꯥ, ꯆꯥꯁꯦ ꯁꯤꯗ ꯂꯩꯔꯦ꯫ ꯁꯤꯅ ꯇꯥꯃꯣ ꯅꯪꯒꯤꯅꯤ꯫ ꯔꯥꯅꯤ ꯆꯥ ꯒ꯭ꯂꯥꯁꯇꯨ ꯂꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦꯗ, ꯏꯃꯥꯁꯨ ꯆꯥ ꯊꯛꯅꯤꯡ ꯊꯛꯅꯤꯡꯗꯅ ꯍꯦꯛ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯃꯃꯥ ꯔꯥꯅꯤꯒꯤ ꯋꯥꯍꯩꯗꯨꯗ ꯇꯈꯦꯜꯂꯩ ꯃꯣꯃꯣꯟ ꯇꯧꯖꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯗꯤ ꯆꯥꯗꯨ ꯊꯛꯅ ꯊꯛꯅ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯑꯩ ꯅꯨꯄꯤꯁꯤ ꯒ꯭ꯌꯥꯟꯗꯤ ꯈꯔ ꯇꯥꯕꯖꯥꯠꯅꯤ, ꯈꯔ ꯂꯤꯖꯔꯁꯨ꯫ ꯈꯟꯅ ꯈꯟꯅ ꯃꯣꯃꯣꯟꯁꯨ ꯅꯣꯛꯊꯣꯛꯂꯤ꯫ ꯔꯥꯅꯤ ꯃꯥꯗꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤ꯫ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ, ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ꯫ ꯀꯔꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯔꯤꯕ? ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯔꯤꯅꯦ꯫ ꯍꯩ, ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯀꯣ ꯅꯪ꯫ ꯆꯠꯂꯣꯗ ꯏꯃꯥ, ꯅꯨꯄꯤ ꯊꯤꯔꯒ ꯏꯆꯥ ꯐꯥꯎ ꯂꯩꯔꯕ ꯑꯩꯉꯣꯟꯗ ꯑꯉꯥꯡ ꯑꯣꯏꯔꯤ ꯀꯩ ꯆꯥꯅꯔꯤꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯅꯪꯁꯦ ꯑꯉꯥꯡꯗꯧꯅ ꯑꯗꯨꯝ ꯎꯏ, ꯑꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯎꯕꯤꯔꯨꯔꯅꯨ ꯌꯥꯔꯦ, ꯏꯆꯥꯒ ꯆꯥꯎꯔꯀꯥꯟꯁꯤꯗ꯫ ꯍꯩꯃꯥ, ꯃꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯏꯅ꯫ ꯏꯃꯥꯅ ꯅꯠꯇ꯭ꯔꯣ ꯑꯩꯕꯨ ꯍꯅꯨꯕꯤꯁꯤꯒ ꯍꯦꯛꯇ ꯂꯨꯍꯣꯡꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ꯫ ꯉꯥꯡꯅꯔꯤꯕ ꯋꯥꯁꯤꯡꯗꯨ ꯇꯥꯕꯗ ꯇꯈꯦꯜꯂꯩꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯔꯥꯅꯤ ꯃꯥꯁꯨ ꯃꯃꯧ ꯏꯀꯥꯏꯔꯦ ꯈꯪꯕꯅ ꯃꯆꯥꯗ ꯆꯩꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯩ, ꯏꯃꯧꯁꯤ ꯂꯣꯏꯅ ꯏꯀꯥꯏꯕ ꯇꯥꯔꯦ꯫ ꯁꯤꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ, ꯅꯠꯇ꯭ꯔꯣ ꯇꯈꯦꯜꯂꯩ?
ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯈꯦꯜꯂꯩꯗ ꯌꯦꯡꯗꯨꯅ ꯃꯤꯆꯤ ꯊꯛꯈꯠꯆꯤꯜꯂꯝꯃꯤ꯫ ꯇꯈꯦꯜꯂꯩꯗꯤ ꯆꯤꯡꯂꯦꯝꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯍꯦꯟꯅ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯔꯥꯅꯤ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯈꯤ꯫ ꯍꯩꯠ! ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯍꯥꯏꯔꯒ ꯁꯨꯝ ꯍꯦꯟꯖꯤꯜꯂꯤ꯫ ꯃꯃꯥꯒꯤ ꯈꯨꯜꯂꯥꯎꯗꯨꯗ ꯆꯤꯡꯂꯦꯝꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯅ ꯀꯩꯅꯣ ꯏꯃꯥ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯣ? ꯂꯥꯏꯒ ꯂꯣꯏ ꯆꯦꯟꯈꯤ ꯇꯥꯔꯦ꯫ ꯃꯩꯊꯥꯕ, ꯅꯪꯉꯣꯟꯗꯗꯤꯅꯦ ꯁꯤ ꯐꯥꯎꯕ ꯇꯞꯃꯜꯂꯕꯅꯤ꯫ ꯍꯦꯔ ꯏꯃꯥ, ꯑꯗꯨ ꯐꯥꯎꯗꯤ ꯏꯃꯥꯁꯨ ꯍꯥꯏꯃꯟꯗ꯭ꯔꯣ? ꯑꯩꯕꯨ ꯃꯥ ꯌꯥꯝ ꯊꯥꯕ ꯏꯀꯥꯏ ꯌꯥꯝ ꯈꯪꯗꯕꯩ ꯃꯑꯣꯡꯗꯒ ꯍꯥꯏ, ꯑꯗꯨꯁꯨ ꯅꯃꯧ ꯅꯨꯄꯤ ꯃꯃꯥꯡꯗ꯫ ꯅꯪꯕꯨ ꯏꯀꯥꯏꯕꯒ ꯈꯪꯉꯤꯕꯣ? ꯆꯤꯡꯂꯦꯝꯕ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯅ ꯑꯣ ꯈꯪꯗ꯭ꯔꯦ, ꯑꯩꯈꯣꯏꯗꯤ ꯈꯪꯗ꯭ꯔꯦ, ꯑꯗꯨꯁꯨꯅꯦ ꯅꯃꯧ ꯑꯔꯤꯕꯤ ꯍꯅꯨꯕꯤ ꯂꯧꯔꯨꯕꯗꯒꯤ ꯃꯁꯤꯗ ꯍꯥꯠꯂꯒꯦꯗꯍꯦ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯏꯃꯨꯡꯗ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯍꯦꯛꯇ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯔꯥꯅꯤ ꯍꯧꯖꯤꯛ ꯈꯛꯇꯗ ꯃꯃꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯦꯝꯃ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯀꯣ, ꯃꯁꯤ ꯑꯉꯥꯎꯕꯁꯤꯅ ꯍꯥꯏꯕ ꯋꯥꯗ꯫ ꯇꯈꯦꯜꯂꯩ ꯃꯣꯂꯤ ꯃꯣꯂꯤ ꯏꯀꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥ, ꯀꯩꯁꯨ ꯈꯟꯗꯦꯗ꯫ ꯑꯗꯨꯅꯤ ꯏꯃꯧꯁꯤꯗꯤ, ꯑꯗꯣ ꯏꯁꯨꯗꯤ ꯎꯗꯦ, ꯀꯥꯏ ꯆꯠꯈꯤꯒꯦ ꯃꯥꯕꯣ? ꯁꯥꯟꯅꯔꯨꯅꯤ ꯍꯥꯏꯗꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯏꯍꯦ, ꯃꯇꯝꯁꯤ ꯊꯦꯡꯉꯦꯅꯦꯍꯦ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕ ꯃꯈꯣꯡ ꯏꯃꯣꯠ ꯃꯣꯠꯈꯩ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯃꯥꯕꯨ ꯀꯧꯗꯨꯅ꯫ ꯏꯃꯥ! ꯏꯃꯥ! ꯇꯈꯦꯜꯂꯩꯁꯨ ꯃꯆꯥꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯁꯤꯗ ꯍꯥꯏꯔꯛꯏ꯫ ꯇꯞꯅ ꯂꯥꯛꯎꯅꯦ ꯊꯣꯏꯕ ꯅꯪꯕꯣ꯫ ꯊꯣꯏꯕꯁꯨ ꯃꯃꯥꯒꯤ ꯃꯥꯡꯗ ꯆꯞ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩꯒꯤꯁꯨ ꯇꯦꯂꯪꯒꯥ ꯂꯩꯁꯤ꯫ ꯃꯤ ꯑꯉꯥꯡꯆꯥ ꯍꯣꯏꯒꯤꯗꯤ ꯉꯁꯤ ꯂꯩꯈ꯭ꯔꯦ, ꯑꯗꯨꯒꯅꯦ ꯑꯉꯥꯡꯆꯥꯗ ꯑꯩꯅ ꯇꯦꯂꯪꯒꯥ ꯈꯤꯇ ꯄꯥꯏꯖꯒꯦ ꯍꯥꯏꯕꯗ ꯃꯥꯅ ꯌꯥꯗ꯭ꯔꯤꯕ꯫ ꯑꯩꯁꯨꯅꯦ ꯑꯩꯒꯤ ꯂꯩꯔꯀꯥꯟꯗ ꯃꯥ ꯄꯥꯏꯍꯜꯂꯣꯏ꯫ ꯃꯁꯤꯃꯁꯨ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦꯗ꯫ ꯂꯩꯒꯦꯒ ꯈꯣꯠꯀꯦꯒ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕꯒꯤ ꯋꯥꯈꯜꯗꯤ ꯅꯣꯡꯃꯇ ꯈꯟꯗꯦ꯫ ꯃꯃꯥꯅ ꯆꯩꯔꯛꯄ ꯑꯁꯤꯗ ꯊꯣꯏꯕ ꯄꯤꯔꯤ ꯄꯤꯔꯤ ꯇꯧꯔꯛꯏ꯫ ꯃꯁꯨꯒꯤ ꯃꯇꯧ ꯎꯕꯗ ꯔꯥꯅꯤꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯁꯨꯒꯤꯕꯨ ꯑꯕꯣꯛꯅ ꯂꯩꯊꯣꯛꯁꯤꯉꯥꯏꯗꯅ꯫ ꯊꯣꯏꯕ ꯄꯩꯔꯝꯕꯗꯒꯤ ꯍꯔꯥꯎꯅ ꯑꯁꯦꯡꯕꯩꯔꯣ ꯑꯕꯣꯛ? ꯑꯁꯦꯡꯕꯅꯤꯅꯦ꯫ ꯌꯦ! ꯑꯩꯒꯤꯁꯨ ꯇꯦꯂꯪꯒꯥ ꯂꯩꯗꯣꯔꯤ, ꯅꯨꯡꯉꯥꯏꯖꯩ ꯅꯨꯡꯉꯥꯏꯖꯩ꯫ ꯇꯈꯦꯜꯂꯩ ꯃꯆꯥꯗ ꯁꯨꯛꯂꯞ ꯌꯦꯡꯗꯨꯅ ꯅꯈꯣꯡ ꯅꯈꯨꯠ ꯃꯣꯜꯂꯤꯁꯤꯡꯗꯣ ꯍꯥꯟꯅ ꯑꯝꯇ ꯍꯥꯝꯗꯣꯛꯁꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯥꯅꯤꯁꯨ ꯃꯃꯧꯅ ꯆꯠꯈꯤꯕꯗꯨꯗ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯍꯧꯏ꯫ ꯑꯩꯒꯤ ꯏꯃꯧꯁꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗꯀꯣ, ꯈꯔ ꯂꯤꯖꯔꯁꯨ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯇꯈꯦꯜꯂꯩ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯆꯥꯅꯅꯕ ꯀꯧꯔꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕ ꯃꯥꯗꯤ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯏꯟꯁꯥꯡ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯍꯪꯒꯥꯝꯒꯤ ꯃꯍꯨꯠꯇ ꯀꯥꯡꯁꯣꯏ ꯑꯃꯨꯛ ꯊꯣꯡꯉꯕꯣ? ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯅꯤꯡꯈꯤꯗ꯭ꯔꯦ ꯂꯥꯏꯃ꯫ ꯔꯥꯅꯤꯅ ꯐꯝꯅ ꯐꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯊꯣꯡꯉꯝꯕ ꯑꯗꯨꯝ ꯆꯥꯎ, ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯋꯥꯁꯨ ꯄꯦꯠꯈ꯭ꯔꯦ꯫ ꯅꯆꯥꯁꯤꯐꯥꯎ ꯀꯩꯝꯇ ꯍꯥꯏꯗꯦ, ꯅꯪꯅ ꯈꯤꯠ ꯂꯥꯏ ꯑꯃ ꯌꯥꯎꯏ꯫ ꯍꯣꯏꯗ, ꯏꯃꯥꯅ ꯍꯥꯏꯔꯕꯅꯤꯅ ꯆꯥꯕ ꯍꯥꯏꯗꯨꯅꯤ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯂꯣꯏꯕꯒ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯇꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯔꯥꯅꯤꯁꯨ ꯆꯥꯛꯇꯨ ꯆꯥꯅ ꯆꯥꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯛ ꯑꯍꯥꯎꯕ ꯏꯟꯁꯥꯡꯁꯤꯗ ꯅꯪꯅ ꯆꯥꯅꯤꯡꯉꯤ ꯆꯥꯅꯤꯡꯗꯦ ꯇꯧꯔꯤꯅꯦꯕ, ꯅꯠꯇ꯭ꯔꯣ? ꯆꯤꯡꯂꯦꯝꯕ ꯃꯥꯁꯨ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯆꯥꯅ ꯆꯥꯅ ꯈꯨꯝꯂꯛꯏ꯫ ꯑꯆꯝꯕ ꯏꯟꯁꯥꯡ ꯆꯥꯃꯟꯕꯁꯤꯗ ꯍꯥꯏꯕꯅꯤ, ꯑꯩꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯊꯥꯎ ꯉꯧꯕ ꯃꯆꯨ ꯊꯥꯛꯄ ꯏꯟꯁꯥꯡ ꯆꯥꯅꯤꯡꯉꯤ꯫ ꯍꯩꯃꯥ, ꯅꯪꯕꯨ ꯀꯌꯥꯝ ꯊꯥꯎ ꯉꯧꯕ ꯏꯟꯁꯥꯡ ꯆꯥꯕ ꯐꯪꯗ꯭ꯔꯒꯦ? ꯍꯞꯇꯥ 2ꯃꯨꯛꯇꯤ ꯁꯨꯔꯦ ꯑꯆꯝꯕ ꯏꯟꯁꯥꯡ ꯆꯥꯔꯛꯏꯁꯦ꯫ ꯍꯩꯃꯥ, ꯑꯆꯝꯕ ꯆꯥꯕꯁꯤꯅ ꯀꯨꯆꯨ ꯀꯨꯃꯦꯟ ꯌꯥꯝꯅ ꯊꯣꯛꯄꯅꯤ, ꯆꯥꯁꯤꯜꯂꯨ ꯆꯥꯁꯤꯜꯂꯨ꯫ ꯃꯃꯥ ꯃꯆꯥꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯈꯦꯜꯂꯩ ꯃꯥꯗꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯆꯥꯛ ꯇꯣꯛꯅꯔꯕ ꯃꯇꯨꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯇꯈꯦꯜꯂꯩ ꯃꯥꯁꯨ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯇꯨꯝꯕ ꯆꯪꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗ ꯆꯤꯡꯂꯦꯝꯕꯒ ꯃꯆꯥꯒꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯇꯈꯦꯜꯂꯩ ꯃꯁꯥꯗꯨ ꯋꯥꯕꯒ ꯀꯩꯒ ꯃꯍꯥꯛꯁꯨ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯉꯟꯕ ꯑꯌꯨꯛꯅꯤ꯫ ꯆꯤꯡꯂꯦꯝꯕ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯊꯕꯛ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯨꯝꯗꯒ ꯆꯥꯛꯀ ꯆꯥꯕ ꯅꯠꯇꯦ꯫ ꯇꯈꯦꯜꯂꯩꯁꯨ ꯃꯄꯨꯔꯣꯏꯕꯅ ꯀꯔꯤꯁꯨ ꯆꯥꯗꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯊꯕꯛ ꯃꯐꯝ ꯌꯧꯔꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗ ꯂꯤꯟꯊꯣꯏꯁꯨ ꯆꯤꯡꯂꯦꯝꯕꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯒꯨꯝꯅ ꯃꯔꯩꯒꯥꯗꯨ ꯏꯀꯣꯟ ꯀꯣꯟꯗꯨꯅ ꯇꯥ ꯆꯤꯡꯂꯦꯝꯕ ꯂꯥꯛꯑꯕ ꯅꯠꯇ꯭ꯔꯣ? ꯄꯥꯕꯨꯡꯅ ꯇꯥ ꯆꯤꯡꯂꯦꯝꯕ ꯂꯥꯛꯄ ꯉꯥꯏꯈꯤꯕꯅꯤ꯫ ꯄꯥꯕꯨꯡꯗꯤ ꯎꯗꯦ, ꯀꯥꯏ ꯂꯩꯈ꯭ꯔꯒꯦ? ꯏꯃꯨꯡꯗ ꯂꯩꯈꯤꯕꯅꯤ꯫ ꯎ ꯂꯩꯕ ꯆꯠꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯃ ꯍꯥꯏꯈꯤꯕꯅꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯎꯊꯣꯏꯁꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯆꯥꯎꯊꯣꯏ ꯆꯤꯡꯂꯦꯝꯕꯅ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯆꯤꯡꯂꯦꯝꯕ, ꯅꯪ ꯂꯥꯛꯑꯕꯣ? ꯍꯣꯏ ꯈꯨꯔꯥ,
ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯆꯤꯡꯂꯦꯝꯕꯁꯨ ꯆꯧꯀ꯭ꯔꯤ ꯂꯩꯔꯤꯕꯗꯨꯗ ꯇꯞꯅ ꯐꯝꯊꯔꯝꯃꯤ ꯆꯥꯎꯊꯣꯏꯁꯨ ꯆꯤꯡꯂꯦꯝꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪ ꯉꯟꯅ ꯂꯥꯛꯇ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯧꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ 이반이 ꯍꯧꯖꯤꯛ ꯑꯝꯇ ꯎ ꯈꯔ ꯂꯧꯃꯤꯟꯅꯔꯨꯁꯤ ꯈꯨꯔꯥ ꯌꯥꯏꯌꯦ ꯂꯧꯔꯨꯁꯤ ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ ꯍꯣꯏ ꯈꯨꯔꯥ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕꯒ ꯆꯥꯎꯊꯣꯏꯒꯁꯨ ꯎ ꯂꯧꯕ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ ꯂꯤꯟꯊꯣꯏꯁꯨ ꯆꯤꯡꯂꯦꯝꯕꯅ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯍꯥꯏꯅ ꯃꯇꯝꯁꯨ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ ꯆꯤꯡꯂꯦꯝꯕꯁꯨ ꯆꯥꯎꯊꯣꯏꯒ ꯄꯨꯟꯅ ꯎ ꯂꯩꯔꯨꯔꯒ ꯍꯜꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯜꯂꯛꯄꯗ ꯆꯪꯂꯛꯄꯗ ꯂꯤꯟꯊꯣꯏꯅ ꯇꯥꯍꯥ ꯍꯥꯏꯔꯛꯏ ꯇꯥ ꯆꯤꯡꯂꯦꯝꯕ ꯏꯅꯝꯃꯗꯣ ꯂꯥꯛꯍꯧꯕꯅꯤ ꯑꯦ ꯑꯁꯦꯡꯕꯩꯔꯣ ꯂꯤꯟꯊꯣꯏ ꯑꯦ ꯑꯩꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯄꯣꯠꯐꯝ ꯃꯃꯥꯡꯗ ꯐꯝꯍꯧꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯆꯤꯡꯂꯦꯝꯕꯗ ꯀꯔꯦꯝꯅꯅ ꯅꯣꯛꯇꯨꯅ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯍꯥꯏꯔꯛꯏ ꯇꯥ ꯆꯤꯡꯂꯦꯝꯕ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯝ ꯆꯨꯝꯃꯤ ꯏꯅꯝꯃꯁꯤꯗꯤ ꯌꯥꯝ ꯍꯅꯨꯔꯤ ꯇꯥ ꯆꯤꯡꯂꯦꯝꯕꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯇꯥ ꯆꯤꯡꯂꯦꯝꯕꯕꯨ ꯄꯣꯛꯄ ꯌꯥꯅꯤ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯇꯥ ꯆꯤꯡꯂꯦꯝꯕꯅ ꯍꯥꯏꯕꯗꯣ ꯐꯥꯒꯤ ꯑꯣꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯑꯁꯦꯡꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯆꯤꯡꯂꯦꯝꯕ ꯂꯤꯟꯊꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯏꯀꯥꯏꯕ ꯐꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯆꯥꯎꯊꯣꯏꯗꯤ ꯆꯤꯡꯂꯦꯝꯕ ꯏꯀꯥꯏꯔꯤ ꯈꯪꯂꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯆꯩꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯃꯤ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈꯪꯗꯦ ꯄꯪꯍꯥꯏꯗ ꯍꯥꯏꯅꯤ ꯄꯥꯕꯨꯡ ꯇꯥ ꯆꯤꯡꯂꯦꯝꯕꯗꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯨꯏ ꯇꯥ ꯆꯤꯡꯂꯦꯝꯕꯅꯁꯨ ꯉꯔꯥꯡ ꯍꯥꯏꯈꯤꯗ ꯉꯥꯏꯔꯤꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯍꯅꯨꯔꯦ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕ ꯃꯥꯅ ꯇꯈꯦꯜꯂꯩꯕꯨ ꯍꯅꯨꯔꯦ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯕꯗꯨꯗꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯨꯗꯦ ꯑꯗꯨꯕꯨ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯃ ꯄꯣꯛꯂꯝꯃꯤ ꯆꯥꯎꯊꯣꯏꯁꯨ ꯃꯆꯥꯅꯨꯄꯤꯒ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯗꯨꯅ ꯆꯤꯡꯂꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯆꯠꯂꯣ ꯏꯕꯦꯝꯃꯗꯣ ꯉꯁꯥꯏꯗꯒꯤ ꯉꯥꯏꯕꯗ ꯋꯥꯔꯝꯃꯅꯤ ꯆꯤꯡꯂꯦꯝꯕꯁꯨ ꯏꯀꯥꯏꯅ ꯃꯃꯥꯏ ꯅꯣꯟꯊ ꯈꯨꯝꯂꯛꯏ ꯈꯨꯔꯥ ꯌꯥꯅꯤꯗ ꯆꯠꯂꯨꯅꯤ ꯅꯪꯕꯣ ꯆꯤꯡꯂꯦꯝꯕ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇ ꯇꯈꯦꯜꯂꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯇꯈꯦꯜꯂꯩ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯆꯤꯡꯂꯦꯝꯕ ꯁꯥꯎꯅꯤꯡꯅ ꯇꯈꯦꯜꯂꯩꯅ ꯐꯝꯂꯤꯕꯗꯨꯒꯤ ꯃꯥꯡꯗ ꯆꯞ ꯂꯦꯞꯂꯝꯃꯤ ꯇꯈꯦꯜꯂꯩꯗꯤ ꯆꯤꯡꯂꯦꯝꯕ ꯎꯕꯗ ꯍꯔꯥꯎ ꯀꯧꯖꯔꯛꯏ ꯇꯥꯃꯣ ꯑꯩꯅ ꯅꯪꯒꯤ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯆꯤꯡꯂꯦꯝꯕꯅ ꯃꯔꯛ ꯐꯠꯊꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯅꯪ ꯂꯥꯛꯄꯗꯒꯤ ꯑꯩꯁꯦ ꯏꯀꯥꯏꯕ ꯅꯪꯉꯕꯅꯤ ꯇꯈꯦꯜꯂꯩ ꯇꯤꯡꯉꯛ ꯆꯤꯡꯂꯦꯝꯕꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯑꯩꯗꯤ ꯇꯥꯃꯣꯅ ꯆꯥꯛ ꯆꯥꯈꯤꯗꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯇꯥꯃꯣꯗꯤ ꯎ ꯂꯧꯕ ꯆꯠꯈꯤ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯉꯥꯏꯔꯝꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯥꯏꯔꯛꯄ ꯈꯥꯎꯗꯨ ꯆꯤꯡꯂꯦꯝꯕꯗ ꯎꯠꯂꯝꯃꯤ ꯆꯤꯡꯂꯦꯝꯕꯗꯤ ꯉꯁꯥꯏ ꯂꯤꯟꯊꯣꯏꯅ ꯃꯉꯣꯟꯗ ꯀꯔꯦꯝꯅꯈꯤꯕꯗꯨ ꯈꯜꯂꯨꯕꯗ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ ꯇꯈꯦꯜꯂꯩꯅ ꯄꯥꯏꯔꯛꯄ ꯈꯥꯎ ꯑꯗꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯂꯝꯃꯤ ꯇꯈꯦꯜꯂꯩꯁꯨ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯍꯧꯗꯕꯅ ꯈꯥꯎ ꯑꯗꯨ ꯂꯩꯕꯥꯛ ꯃꯈꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯈꯪꯇꯥ ꯇꯥꯈꯤ ꯈꯥꯎ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯆꯥꯛꯌꯣꯝ ꯑꯗꯨꯁꯨ ꯍꯩꯗꯣꯛꯇꯨꯅ ꯇꯥꯔꯛꯂꯝꯃꯤ ꯇꯈꯦꯜꯂꯩꯗꯤ ꯄꯥꯈꯠꯅ ꯆꯥꯛꯌꯣꯝ ꯑꯗꯨ ꯈꯨꯟꯖꯤꯟꯅꯕ ꯂꯥꯛꯅꯔꯝꯃꯤ ꯆꯤꯡꯂꯦꯝꯕ ꯃꯥꯗꯤ ꯇꯈꯦꯜꯂꯩꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯉꯥꯡꯂꯝꯃꯤ ꯅꯪ ꯁꯤꯗ ꯂꯥꯛꯄꯒꯤ ꯑꯌꯥꯕ ꯑꯩꯅ ꯄꯤꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯆꯥꯛꯇꯣ ꯑꯩꯅ ꯆꯥꯒꯗꯕ ꯅꯠꯇꯦ ꯇꯈꯦꯜꯂꯩ ꯆꯥꯛꯌꯣꯝ ꯑꯗꯨ ꯈꯨꯟꯖꯤꯟꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯈꯨꯟꯖꯜꯂꯝꯕ ꯑꯗꯨ ꯇꯣꯛꯇꯨꯅ ꯆꯤꯡꯂꯦꯝꯕꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯗꯨꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯑꯩꯁꯦ ꯇꯥꯃꯣꯒꯤ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯣ ꯃꯥꯅꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯅ ꯅꯪꯕꯨ ꯃꯤꯌꯥꯝ ꯈꯪꯅ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯄꯨꯊꯣꯛꯄꯗꯤ ꯑꯩ ꯏꯀꯥꯏ ꯑꯣ ꯇꯥꯃꯣꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯤꯗꯤ ꯑꯩꯁꯦ ꯍꯅꯨꯔꯦ ꯑꯗꯨꯅ ꯇꯥꯃꯣꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯇꯜꯂꯦ ꯃꯁꯤ ꯅꯠꯇ꯭ꯔꯣ ꯆꯤꯡꯂꯦꯝꯕ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯅꯁꯥꯅ ꯈꯪꯉꯤꯗꯣ ꯌꯥꯝ ꯆꯨꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯪꯒ ꯑꯩꯒꯗꯤ ꯌꯥꯝ ꯈꯦꯠꯅꯩ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯎꯠꯅꯤꯡꯗ꯭ꯔꯤꯕꯁꯦ ꯇꯈꯦꯜꯂꯩ ꯍꯟꯗꯛꯇꯤ ꯈꯪꯍꯧꯗ ꯃꯄꯤ ꯇꯨꯞ ꯁꯤꯟꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯇꯞꯂꯞ ꯍꯧꯒꯠꯇꯨꯅ ꯆꯤꯡꯂꯦꯝꯕꯗ ꯋꯥꯔꯧꯅ ꯌꯦꯡꯂꯝꯗꯨꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯇꯈꯦꯜꯂꯩ ꯃꯥꯅ ꯆꯠꯈ꯭ꯔꯕꯗ ꯆꯤꯡꯂꯦꯝꯕꯁꯨ ꯃꯁꯥꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯖꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯂꯣꯟꯅ ꯌꯦꯡꯂꯝꯕ ꯂꯤꯟꯊꯣꯏꯗꯤ ꯎꯁꯤꯠꯇꯅ ꯅꯣꯛꯂꯝꯃꯤ ꯃꯆꯤꯟꯗꯁꯨ ꯁꯣꯟꯊꯥꯡꯅꯅ ꯁꯣꯜꯂꯝꯃꯤ ꯇꯥ ꯆꯤꯡꯂꯦꯝꯕ ꯅꯪꯗꯤ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯁꯦ ꯂꯤꯟꯊꯣꯏ ꯑꯩꯒꯤ ꯑꯆꯦꯠꯄ ꯋꯥꯔꯦꯞꯅꯤ ꯁꯣꯝꯗꯅ ꯇꯈꯦꯜꯂꯩꯁꯨ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗꯁꯨ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ
ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯗꯤ ꯁꯥꯟꯅꯕ ꯊꯣꯛꯑꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯂꯝꯃꯤ ꯑꯗꯨꯒ ꯃꯅꯦꯝꯗꯤ ꯊꯕꯛ ꯆꯠꯊꯣꯛꯂꯝꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯝꯃꯤ꯫ ꯇꯈꯦꯜꯂꯩ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯟꯇꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ꯫ ꯑꯩꯕꯨ ꯍꯟꯅꯨꯔꯦ ꯍꯥꯏꯅ ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯅꯤ, ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯄꯁꯨ ꯅꯪ ꯉꯝꯗꯦ꯫ ꯃꯁꯤꯗꯕꯨ ꯑꯩꯅ ꯀꯔꯝꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ? ꯑꯃꯨꯛꯁꯨ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯁꯠ ꯁꯠ ꯑꯃꯨꯛ ꯇꯩꯊꯣꯛꯏ꯫ ꯑꯩꯁꯨ ꯏꯀꯥꯏꯔꯤꯕꯅꯤ, ꯃꯤꯅ ꯑꯩꯕꯨ ꯑꯉꯥꯡ ꯑꯃꯗ ꯐꯥꯗꯨꯅ ꯅꯝꯂꯩ ꯂꯩꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯇꯥꯏ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯏꯕꯥꯅꯤ ꯆꯍꯤ ꯀꯌꯥꯝ ꯈꯦꯠꯅꯩ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯤꯌꯥꯝꯅ ꯍꯥꯏꯅꯕꯗꯣ ꯇꯥꯔꯕꯁꯨ ꯎꯔꯕꯁꯨ ꯇꯥꯁꯤꯟ ꯎꯁꯤꯟꯅꯔꯨꯗꯦ꯫ ꯑꯗꯨꯒ ꯃꯥꯗꯤ ꯑꯩꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯅꯤꯡꯗꯕꯇ ꯅꯠꯇꯅ ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯐꯥꯎ ꯈꯟꯕ ꯉꯝꯂꯝꯗ꯭ꯔꯦ꯫ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯋꯥꯔꯧꯏ꯫ ꯑꯗꯨꯒ ꯅꯪꯒꯤ ꯄꯨꯛꯆꯦꯜꯁꯨ ꯑꯩ ꯉꯁꯤꯗ ꯈꯪꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯇꯈꯦꯜꯂꯩ ꯊꯥꯎ ꯊꯨꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯈꯦꯜꯂꯩꯅ ꯊꯣꯛꯂꯛꯄ ꯎꯕꯗ ꯍꯥꯟꯅꯒꯨꯝꯅ ꯇꯈꯦꯜꯂꯩꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯧ ꯅꯍꯥ ꯅꯨꯄꯤ ꯑꯃꯅ ꯃꯥꯒ ꯂꯦꯞꯃꯤꯟꯅꯔꯤꯕ ꯃꯧ ꯅꯍꯥ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤ ꯅꯠꯇ꯭ꯔꯣ ꯆꯤꯡꯂꯦꯝꯕꯒꯤ ꯅꯨꯄꯤ ꯍꯥꯏꯕꯗꯣ? ꯃꯥꯅꯤ, ꯀꯩꯗꯧꯔꯒꯦ? ꯑꯁ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯕꯨ ꯈꯪꯉꯨꯗꯦ, ꯃꯥꯏ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝ ꯍꯅꯨꯔꯦꯅ ꯆꯤꯡꯂꯦꯝꯕꯒ ꯍꯥꯏꯔꯨꯔꯗꯤ꯫ ꯍꯅꯨꯔꯕꯅꯦ, ꯈꯔ ꯂꯩꯔꯗꯤ ꯆꯩꯁꯨ ꯄꯥꯏꯒꯦ ꯍꯥꯏꯔꯛꯑꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯇꯈꯦꯜꯂꯩꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯄꯤ ꯈꯖꯤꯛ ꯈꯖꯤꯛ ꯆꯦꯟꯊꯔꯛꯂꯤ꯫ ꯆꯦꯟꯊꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯁꯠ ꯑꯃꯨꯛ ꯃꯈꯨꯠꯇꯨꯅ ꯅꯥꯟꯊꯣꯛꯇꯨꯅ ꯄꯣꯠꯐꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯖ, ꯊꯨꯝ ꯂꯨꯄꯥ 2 ꯄꯤꯕꯗꯣ ꯑꯃꯒ ꯊꯥꯎ ꯂꯨꯄꯥ 1ꯒꯤꯒ ꯄꯤꯔꯛꯑꯣ꯫ ꯍꯣꯏ ꯏꯆꯦ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯣ꯫ ꯍꯣꯏ ꯍꯣꯏ, ꯉꯥꯏꯒꯦ꯫ ꯇꯈꯦꯜꯂꯩꯁꯨ ꯄꯣꯠꯐꯝ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯋꯥ ꯉꯥꯡꯅꯕꯗ ꯃꯃꯤꯡ ꯆꯠꯄꯤ ꯑꯁꯪꯕꯤꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯥꯖ, ꯀ꯭ꯋꯥ ꯑꯝꯇ ꯇꯞꯄꯛꯑꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯑꯁꯪꯕꯤ ꯇꯈꯦꯜꯂꯩꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯈꯦꯜꯂꯩ, ꯅꯪꯁꯨ ꯄꯣꯠ ꯂꯩꯕ ꯂꯥꯛꯏꯔꯣ? ꯍꯣꯏ, ꯂꯥꯛꯏꯅꯤ꯫ ꯑꯣ, ꯑꯗꯣ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯅꯤꯡꯕꯅꯤ꯫ ꯀꯩ ꯋꯥꯅꯣ ꯑꯁꯪꯕꯤ? ꯍꯣ, ꯅꯣꯏ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯊꯕꯛ ꯁꯨꯐꯝꯗꯒꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅꯦ꯫ ꯑꯁꯪꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯇꯈꯦꯜꯂꯩꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯥꯗꯣ꯫ ꯑꯁꯪꯕꯤꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯅꯨꯄꯤꯗꯣ ꯊꯕꯛ ꯁꯨꯔꯤꯗꯨꯒꯤ ꯃꯄꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯒꯨꯝꯁꯨ ꯇꯧꯏ꯫ ꯇꯈꯦꯜꯂꯩ ꯃꯁꯥꯗꯨ ꯇꯔꯪ ꯏꯆꯠ ꯆꯠꯂꯤ꯫ ꯑꯃꯨꯛꯁꯨ ꯆꯤꯡꯂꯦꯝꯕꯅ ꯉꯁꯥꯏ ꯇꯧꯔꯛꯈꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯁꯪ ꯁꯪ ꯃꯃꯤꯠꯇ ꯎꯔꯛꯏ꯫ ꯋꯥꯈꯜꯗꯁꯨ ꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯌꯥꯗ꯭ꯔꯤꯕ ꯑꯁꯤ ꯅꯨꯄꯤꯗꯨ ꯂꯩꯕꯗꯨꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯪꯕꯤ ꯃꯥꯁꯨ ꯇꯈꯦꯜꯂꯩꯒꯤ ꯃꯇꯧ ꯎꯕꯗ ꯍꯦꯟꯅ ꯑꯗꯨꯝ ꯏꯅꯣꯠ ꯍꯥꯞꯂꯛꯂꯝꯃꯤ꯫ ꯈꯪꯅꯕꯗꯤ ꯀꯨꯏꯔ ꯃꯥꯜꯂꯦ, ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗꯕ꯭ꯔꯅꯦ? ꯈꯪꯗꯦ꯫ ꯅꯪꯁꯨ ꯏꯕꯦꯝꯃ ꯄꯪꯃꯟꯈ꯭ꯔꯦ꯫ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤ ꯈꯪꯉꯗꯤ ꯈꯔꯁꯨ ꯁꯦꯟꯅ ꯈꯣꯠꯅꯗꯅ ꯇꯧꯗꯦ, ꯍꯦꯛꯇ ꯊꯥꯗꯣꯛꯇꯅ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯁꯤꯁꯨꯅꯦ ꯅꯨꯄꯥ ꯎꯕ ꯌꯥꯗꯕꯅꯤ ꯏꯕꯦꯝꯃ, ꯅꯪ ꯄꯪꯃꯟꯈ꯭ꯔꯦ ꯍꯥꯏꯁꯤꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯊꯥꯖꯁꯨ ꯇꯈꯦꯜꯂꯩꯅ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯇꯈꯦꯜꯂꯩ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯗꯨꯅ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯈꯦꯜꯂꯩꯒꯤ ꯃꯇꯧ ꯎꯕꯗ ꯊꯥꯖꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯁꯪꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ, ꯅꯪꯁꯨ ꯀꯩꯗꯧꯕꯒꯤ ꯍꯥꯏꯔꯨꯔꯤꯅꯣ? ꯏꯆꯦ ꯇꯈꯦꯜꯂꯩꯁꯦ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈ꯭ꯔꯦ ꯌꯦꯡꯉꯨ꯫ ꯑꯁꯪꯕꯤꯁꯨ ꯊꯥꯖꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯊꯥꯖ ꯏꯕꯦꯝꯃ, ꯏꯆꯦꯅ ꯍꯥꯏꯈ꯭ꯔꯤꯁꯦ ꯃꯥ ꯅꯨꯡꯉꯥꯏꯇꯅꯕ ꯍꯥꯏꯕ ꯅꯠꯇꯦ, ꯄꯪꯉꯤꯗꯣ ꯈꯔ ꯁꯤꯡꯖꯅꯕꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯣꯕ ꯏꯆꯦ, ꯇꯈꯦꯜꯂꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ꯫ ꯑꯩꯁꯨ ꯍꯦꯛ ꯅꯨꯡꯉꯥꯏꯃꯟꯗ꯭ꯔꯕ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯈꯦꯜꯂꯩ ꯂꯩꯅ ꯂꯩꯅ ꯑꯇꯣꯞꯄ ꯑꯃꯒ ꯃꯔꯤ ꯂꯩꯅꯕꯗꯨꯗ꯫ ꯊꯥꯖ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ꯫ ꯍꯩꯃꯥ, ꯏꯆꯦꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯁꯤꯡꯗꯨꯕꯨ ꯑꯆꯨꯝꯕ ꯉꯥꯛꯇꯔꯣ? ꯍꯣ, ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯏꯆꯦꯅ ꯍꯥꯏꯔꯤꯁꯦ꯫ ꯏꯆꯦꯗꯗꯤ ꯀꯅꯥꯅ ꯍꯥꯏꯔꯛꯀꯦ? ꯑꯣ, ꯆꯤꯡꯂꯦꯝꯕꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇꯅꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩꯌꯦ, ꯑꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯏꯆꯦ, ꯃꯤꯅ ꯍꯥꯏꯕ ꯋꯥꯕꯨ ꯄꯪꯊꯥ ꯊꯥꯖꯕꯤꯔꯨꯅꯨꯗ꯫ ꯊꯥꯖꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯑꯁꯪꯕꯤ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯄꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯁꯤꯒꯤ ꯋꯥ ꯀꯠꯇꯣꯛꯑꯣ꯫ ꯑꯩꯒꯤ ꯀ꯭ꯋꯥꯗꯣ ꯂꯣꯏꯔꯕ꯭ꯔꯥ? ꯄꯤꯔꯛꯑꯣ, ꯑꯩ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯔꯤ꯫ ꯊꯥꯖꯁꯨ ꯇꯞꯄ ꯂꯣꯏꯔꯕ ꯀ꯭ꯋꯥ ꯑꯗꯨ ꯑꯁꯪꯕꯤꯗ ꯄꯤꯔꯝꯃꯤ꯫ ꯑꯁꯪꯕꯤꯁꯨ ꯀ꯭ꯋꯥꯗꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯁꯦꯜ ꯄꯤꯔꯝꯂꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ
ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ ꯁꯥꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯖꯁꯨ ꯆꯠꯈ꯭ꯔꯤꯕ ꯑꯁꯪꯕꯤꯗ ꯌꯦꯡꯅ ꯌꯦꯡꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯍꯧꯏ꯫ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯤꯒꯤ ꯌꯨꯝ ꯀꯥꯏꯒꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡ, ꯃꯆꯤꯟ ꯏꯀꯟ ꯀꯟꯈꯩ꯫ ꯁꯣꯝꯗꯅ ꯇꯈꯦꯜꯂꯩ ꯃꯌꯨꯝ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯥꯅ ꯂꯩꯔꯛꯄ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯐꯩ, ꯑꯁꯪꯕꯤꯅ ꯍꯥꯏꯕ ꯋꯥꯁꯤꯡꯗꯣ ꯀꯌꯥꯝ ꯆꯨꯝꯗꯦ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯀꯅꯤ꯫ ꯃꯁꯤ ꯐꯥꯎꯕꯗꯤ ꯑꯩ ꯃꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯍꯥꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯇꯈꯦꯜꯂꯩ ꯆꯤꯡꯂꯦꯝꯕ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤ ꯆꯤꯡꯂꯦꯝꯕꯗ ꯋꯥ ꯉꯥꯡꯗ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯉꯥꯡꯂꯨꯗꯦ꯫ ꯑꯃꯨꯛꯁꯨ ꯇꯈꯦꯜꯂꯩꯅ ꯃꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯤꯕ ꯑꯁꯤ ꯁꯥꯎꯔꯤꯕꯅꯤ, ꯋꯥꯔꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯇꯈꯦꯜꯂꯩꯅ ꯁꯥꯎꯔꯤꯕꯅꯤ, ꯋꯥꯔꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯐꯥꯎ ꯊꯦꯝꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯈꯜꯂꯝꯗꯦ꯫ ꯆꯤꯡꯂꯦꯝꯕ ꯇꯈꯦꯜꯂꯩꯅ ꯊꯕꯛ ꯇꯧꯔꯤꯕꯗꯨ ꯌꯦꯡꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯀꯌꯥꯝ ꯀꯨꯏꯅ ꯀꯧ ꯉꯥꯡꯗ ꯇꯧꯈꯤꯗꯣ ꯌꯦꯡꯈꯤ꯫ ꯑꯩꯅꯁꯨ ꯁꯨꯀꯧ ꯅꯪ ꯍꯥꯟꯅ ꯀꯧꯔꯛꯄ ꯉꯥꯏꯈꯤ꯫ ꯆꯤꯡꯂꯦꯝꯕꯅ ꯈꯜꯂꯤꯕꯗꯨ ꯄꯨꯔꯥ ꯑꯉꯥꯡ ꯃꯆꯥꯒꯨꯝꯕꯅꯤ꯫ ꯇꯈꯦꯜꯂꯩꯁꯨ ꯆꯤꯡꯂꯦꯝꯕꯅ ꯃꯉꯣꯟꯗ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯕ ꯑꯁꯤꯗ ꯃꯄꯨꯛꯅꯤꯡ ꯏꯅꯨꯡ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯒꯗꯤ ꯊꯦꯝ ꯈꯣꯠꯇꯅꯁꯨ ꯇꯧꯗꯦ꯫ ꯃꯥꯒꯤꯁꯦ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯀꯔꯦꯝꯅꯕ ꯑꯃꯁꯨ ꯌꯥꯎꯔꯤ, ꯑꯩꯕꯨ ꯍꯟꯅꯨꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨꯗꯤ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨ ꯂꯩꯔꯕꯅꯤꯅ ꯑꯩꯒꯁꯦ ꯊꯧꯑꯣꯏꯗ꯭ꯔꯤꯕꯅꯤꯅꯦ, ꯈꯪꯉꯤꯗꯅ ꯑꯩꯁꯨ꯫ ꯃꯊꯟꯇ ꯇꯧꯐꯝ ꯈꯪꯗ ꯅꯨꯡꯉꯥꯏꯇꯕ, ꯋꯥꯔꯧꯕ ꯑꯃꯗꯤ ꯈꯝꯕꯟꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯅꯦꯝ ꯔꯥꯅꯤꯁꯨ ꯆꯪꯂꯛꯏ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯆꯥꯛ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯏꯃꯥ, ꯂꯣꯏꯔꯦ, ꯊꯤꯔꯛꯑꯒꯦ꯫ ꯍꯣꯏ ꯊꯤꯔꯛꯑꯣ꯫ ꯇꯈꯦꯜꯂꯩ ꯃꯥꯁꯨ ꯃꯅꯦꯝ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯊꯤꯗꯣꯛꯇꯨꯅ ꯄꯤꯔꯛꯏ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯇꯈꯦꯜꯂꯩꯗ ꯍꯥꯏꯔꯞ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯁꯔꯨꯛ ꯑꯗꯨ ꯂꯧꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯇꯈꯦꯜꯂꯩꯁꯨ ꯆꯤꯡꯂꯦꯝꯕꯗ ꯍꯟꯅꯐꯥꯎ ꯌꯦꯡꯗ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨ ꯇꯧꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯤꯡꯂꯦꯝꯕ ꯉꯁꯤꯁꯨ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯉꯟꯇꯥꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯈꯦꯜꯂꯩꯗꯤ ꯆꯤꯡꯂꯦꯝꯕꯅ ꯉꯁꯤꯁꯨ ꯉꯟꯇꯥꯅ ꯆꯠꯈꯤꯕ ꯃꯁꯤꯗ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯑꯗꯨ ꯖꯥꯠ ꯈꯜꯂꯝꯃꯤ꯫ ꯃꯅꯦꯝ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯃꯄꯥꯝꯒꯤ ꯃꯕꯨꯡ ꯑꯗꯨ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯦ, ꯉꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯑꯔꯣꯏ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯃꯆꯥꯒ ꯃꯥꯒꯇ ꯉꯥꯏꯔꯝꯃꯤ꯫ ꯇꯈꯦꯜꯂꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯁꯨ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯨ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯝꯃꯤ꯫ ꯇꯈꯦꯜꯂꯩ ꯐꯤ ꯁꯥꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯏ, ꯑꯩꯕꯨ ꯇꯨꯃꯤꯟꯅ ꯇꯥꯃꯣ ꯍꯣꯏꯒꯤ ꯊꯕꯛ ꯃꯐꯝꯗ ꯆꯠꯇꯨꯅ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨꯁꯤꯔꯅꯤ? ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯏ ꯇꯧꯔꯤꯁꯦ, ꯀꯣꯟꯅ ꯌꯦꯡꯉꯒꯦ꯫ ꯃꯆꯤꯟꯗ ꯀꯣꯟꯅ ꯌꯦꯡꯂꯒꯦ ꯍꯥꯏꯔꯕꯁꯨ ꯌꯦꯡꯅꯤꯡꯕꯅ ꯍꯦꯟꯈꯤꯕꯅ ꯐꯤ ꯁꯥꯔꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯆꯤꯡꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯊꯣꯔꯛꯏ꯫ ꯁꯣꯝꯗꯅ ꯆꯤꯡꯂꯦꯝꯕꯁꯨ ꯃꯤ ꯄꯣꯠꯆꯩ ꯂꯧꯕ ꯂꯥꯛꯄꯁꯤꯡꯒꯤ ꯇꯝꯕ ꯈꯣꯠꯄ ꯂꯥꯛꯅꯔꯤ꯫ ꯆꯤꯡꯂꯦꯝꯕ ꯉꯁꯥꯏꯗꯒꯤ ꯃꯁꯥ ꯑꯗꯨ ꯄꯣꯊꯥꯖꯗ꯭ꯔꯦ꯫ ꯈꯖꯤꯛꯇꯒꯤ ꯃꯤ ꯂꯥꯛꯄ ꯑꯗꯨꯁꯨ ꯂꯦꯞꯂꯝꯃꯤ꯫ ꯃꯤ ꯂꯩꯇꯕꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯂꯤꯟꯊꯣꯏꯁꯨ ꯐꯠ ꯆꯤꯡꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯂꯤꯟꯊꯣꯏ ꯆꯪꯂꯛꯄ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯂꯤꯟꯊꯣꯏꯁꯨ ꯆꯤꯡꯂꯦꯝꯕꯗ ꯌꯦꯡꯗꯨꯅ ꯅꯣꯛꯁꯟꯅꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕ ꯂꯤꯟꯊꯣꯏꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯂꯤꯟꯊꯣꯏ, ꯀꯩ ꯂꯩꯔꯒꯦ ꯁꯤꯗ ꯆꯪꯉꯛꯏꯁꯤꯕꯣ? ꯇꯥ ꯆꯤꯡꯂꯦꯝꯕ, ꯑꯩꯁꯦ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯕ, ꯑꯗꯨꯒꯤꯅꯤ꯫ ꯀꯩ ꯋꯥꯅꯣ? ꯑꯗꯨꯗꯤ ꯍꯥꯏꯔꯣꯗꯅ꯫ ꯇꯥ ꯆꯤꯡꯂꯦꯝꯕꯅ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯆꯤꯡꯂꯦꯝꯕ ꯉꯛꯅ ꯂꯤꯟꯊꯣꯏꯗ ꯌꯦꯡꯂꯛꯏ꯫ ꯂꯤꯟꯊꯣꯏ ꯃꯥꯁꯨ ꯆꯤꯡꯂꯦꯝꯕꯅ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯤꯉꯩꯗ ꯆꯤꯡꯂꯦꯝꯕꯕꯨ ꯊꯛ ꯈꯪꯍꯧꯗ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯇꯥ ꯆꯤꯡꯂꯦꯝꯕ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ, ꯑꯩꯕꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯊꯝꯕꯤꯌꯨ꯫ ꯇꯈꯦꯜꯂꯩ ꯃꯥꯁꯨ ꯂꯤꯟꯊꯣꯏꯅ ꯆꯤꯡꯂꯦꯝꯕꯗ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯆꯤꯡꯂꯦꯝꯕꯗ ꯀꯣꯟꯁꯤꯟꯈꯤꯕ, ꯆꯤꯡꯂꯦꯝꯕꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯂꯤꯟꯊꯣꯏꯅ ꯇꯧꯕ ꯈꯨꯗꯤꯡ ꯌꯥꯈꯤꯕ ꯑꯁꯤꯗ ꯇꯈꯦꯜꯂꯩ ꯃꯥꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ, ꯀꯞꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯇꯈꯦꯜꯂꯩ ꯈꯨꯜ ꯑꯗꯨꯒꯤ ꯑꯣꯏꯅ ꯃꯤꯅ ꯂꯥꯏ ꯊꯣꯛꯏ ꯍꯥꯏꯅꯕ, ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯆꯪꯅꯗꯕ ꯎꯃꯪ ꯑꯗꯨꯗ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯈꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯈꯖꯤꯛꯇꯒꯤ ꯏꯃꯝ ꯃꯝꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯇꯈꯦꯜꯂꯩ ꯃꯥꯗꯤ ꯀꯤꯕ ꯈꯪꯗꯦ꯫ ꯑꯗꯨꯃꯛ ꯃꯐꯝ ꯑꯗꯨꯗ ꯆꯥꯎꯅ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯃꯃꯥꯏ ꯃꯃꯤꯠ ꯅꯣꯟꯊꯗꯨꯅ ꯀꯞꯂꯤ꯫ ꯃꯥ ꯍꯧꯖꯤꯛ ꯃꯆꯥ ꯑꯃ ꯂꯩꯍꯧꯔꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯈꯜꯂꯨꯕ ꯂꯩꯇꯦ꯫ ꯑꯗꯨꯃꯛ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯃꯨꯛꯁꯨ ꯆꯤꯡꯂꯦꯝꯕꯒ ꯍꯦꯛ ꯃꯥꯒ ꯂꯨꯍꯣꯡꯂꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯔꯤ ꯅꯤꯡꯁꯤꯡꯂꯛꯂꯤ꯫
ꯅꯤꯡꯁꯤꯡꯂꯨꯕ ꯈꯨꯗꯤꯡ ꯆꯤꯡꯂꯦꯝꯕꯅ ꯃꯉꯣꯟꯗ ꯍꯅꯨꯕꯤ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯇꯣꯏꯅ ꯀꯧꯕ ꯃꯗꯨꯁꯨ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯅ ꯇꯥꯔꯛꯂꯤ꯫ ꯇꯈꯦꯜꯂꯩ ꯀꯞꯇꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯅꯥꯀꯣꯡꯗ ꯃꯦꯟꯁꯤꯜꯂꯝꯃꯤ꯫ "ꯅꯪꯒꯤ ꯅꯈꯣꯜ ꯑꯩꯉꯣꯟꯗ ꯑꯝꯇ ꯇꯥꯍꯜꯂꯛꯀꯅꯨ꯫ ꯑꯩ ꯅꯪꯒꯤ ꯅꯈꯣꯜ ꯇꯥꯅꯤꯡꯗꯦ." ꯃꯃꯤꯠꯇꯨꯁꯨ ꯎꯏꯁꯤꯜꯂꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯎꯔꯒꯗꯤ ꯁꯣꯏꯗꯅ ꯀꯤꯗꯨꯅ ꯍꯧ ꯊꯥꯗꯨꯅ ꯆꯦꯟꯈꯤꯒꯗꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯇꯈꯦꯜꯂꯩꯅ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯤ ꯑꯃ ꯆꯪꯂꯛꯄꯒꯤ ꯁꯥꯍꯨꯝ ꯈꯪꯐꯝ ꯐꯪꯂꯛꯏ꯫ ꯇꯈꯦꯜꯂꯩꯁꯨ ꯀꯞꯂꯝꯕꯗꯒꯤ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯗꯨꯅ ꯃꯉꯛ ꯑꯗꯨ ꯅꯣꯡꯈꯠꯂꯛꯏ꯫ ꯎꯔꯦ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯆꯩꯁꯨ ꯄꯥꯏꯔꯤꯕꯤ ꯏꯁꯣꯟ ꯁꯣꯟꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯇꯈꯦꯜꯂꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯥꯗꯨ ꯀꯤꯕ ꯑꯃꯁꯨ ꯈꯖꯤꯛ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯆꯩꯁꯨ ꯄꯥꯏꯔꯕꯤ ꯏꯁꯣꯟ ꯁꯣꯟꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯇꯈꯦꯜꯂꯩꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯕꯦꯝꯃ, ꯀꯩꯗꯧꯔꯕꯅꯣ ꯃꯐꯝ ꯑꯁꯤꯗ ꯅꯊꯟꯇ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯤ?" ꯇꯈꯦꯜꯂꯩ ꯀꯞꯂꯨꯕꯒꯤ ꯃꯈꯣꯜꯒ ꯏꯁꯤ ꯁꯤꯅ ꯍꯥꯏꯔꯛꯏ꯫ "ꯑꯕꯣꯛ, ꯅꯁꯨ ꯌꯥꯝ ꯋꯥꯔꯤ꯫ ꯑꯗꯨꯕꯨꯕ ꯑꯕꯣꯛꯇ ꯍꯥꯏꯌꯨꯅꯦ ꯅꯪꯒꯤ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯑꯋꯥꯕ ꯂꯩꯕꯁꯤꯡꯗꯣ." ꯇꯈꯦꯜꯂꯩ ꯃꯥꯁꯨ ꯃꯥꯒꯤ ꯑꯋꯥꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯉꯁꯤꯗ ꯊꯦꯡꯅꯕ ꯑꯍꯜ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯂꯤꯕ ꯂꯣꯏꯔꯛꯄꯗꯁꯨ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ꯫ "ꯑꯩꯒꯤ ꯁꯛꯁꯤꯅ ꯅꯍꯥ ꯑꯣꯏꯔꯝꯂꯕꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯤꯔꯥꯏꯔꯤꯕꯁꯦ ꯃꯤꯔꯥꯏꯔꯝꯂꯣꯏ꯫ ꯑꯗꯨꯒ ꯃꯤꯌꯥꯝ ꯃꯃꯥꯡꯗꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅꯁꯨ ꯎꯠꯂꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯅꯍꯥ ꯑꯣꯏꯔꯤꯒꯨꯝ ꯑꯩꯁꯨ ꯇꯒꯠ ꯇꯒꯠ ꯇꯦꯛꯅ ꯅꯍꯥ ꯑꯣꯏꯅ ꯂꯩꯅꯤꯡꯉꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗꯗꯤ ꯊꯝꯕꯤꯔꯝꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯈꯜꯂꯒ ꯑꯩ ꯍꯤꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ." ꯑꯍꯜꯗꯨꯁꯨ ꯇꯈꯦꯜꯂꯩꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯇ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯏꯕꯦꯝꯃ, ꯅꯪꯕꯨ ꯅꯍꯥ ꯑꯣꯟꯕ ꯄꯥꯝꯕ꯭ꯔꯅꯦ? ꯄꯥꯝꯂꯕꯗꯤ ꯑꯕꯣꯛꯇ ꯍꯥꯏ, ꯑꯕꯣꯛꯅ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ." "ꯄꯥꯝꯃꯤ, ꯑꯩ ꯅꯍꯥ ꯑꯣꯟꯕ ꯄꯥꯝꯃꯤ꯫ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯀꯔꯝꯅ ꯅꯍꯥ ꯑꯣꯜꯂꯨꯒꯅꯤ?" "ꯐꯔꯦ, ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ." "ꯀꯔꯤ ꯋꯥꯅꯣ?" "ꯑꯩ ꯅꯪꯕꯨ ꯅꯍꯥ ꯑꯣꯜꯍꯟꯕ ꯉꯝꯒꯅꯤ." ꯇꯈꯦꯜꯂꯩ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯗ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯂꯛꯏ꯫ "ꯀꯔꯝꯅꯅꯣ ꯑꯕꯣꯛ?" "ꯍꯥꯏꯒꯦ ꯇꯥꯎ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯃꯍꯤ ꯑꯃ ꯄꯤꯔꯛꯀꯅꯤ꯫ ꯃꯍꯤ ꯑꯗꯣ ꯅꯪꯅ ꯊꯛꯄ ꯃꯇꯝꯗ ꯅꯪ ꯁꯣꯏꯗꯅ ꯅꯍꯥ ꯑꯣꯜꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯍꯥ ꯍꯦꯛ ꯑꯣꯟꯈ꯭ꯔꯕ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯁꯛꯇꯝ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯕ ꯉꯝꯈꯤꯗꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ, ꯅꯍꯥ ꯑꯣꯟꯕ ꯄꯥꯝꯕ꯭ꯔꯥ ꯑꯣꯟꯗꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ." ꯇꯈꯦꯜꯂꯩ ꯑꯍꯜꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗ ꯍꯥꯏꯔꯛꯏ꯫ "ꯑꯕꯣꯛ, ꯑꯩ ꯅꯍꯥ ꯑꯣꯟꯕ ꯄꯥꯝꯃꯤ." "ꯏꯕꯦꯝꯃ, ꯋꯥꯈꯜꯗꯤ ꯃꯨꯟꯅ ꯈꯜꯍꯧ꯫ ꯑꯩ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯑꯕ ꯋꯥꯅꯤ." ꯑꯍꯜ ꯑꯗꯨ ꯇꯈꯦꯜꯂꯩꯗ ꯌꯥꯝꯅ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯀꯗꯥꯏꯗꯒꯤ ꯂꯧꯊꯣꯔꯛꯄꯅꯣ ꯈꯪꯗꯦ ꯄꯤꯛꯇꯛ ꯇꯧꯕ ꯂꯤꯛꯂꯤ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯂꯤꯛꯂꯤ ꯑꯗꯨꯕꯨ ꯇꯈꯦꯜꯂꯩꯗ ꯁꯤꯟꯅꯔꯛꯏ꯫ "ꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯍꯤꯗꯣ ꯍꯦꯛ ꯊꯛꯄ ꯃꯇꯝꯗ ꯅꯪ ꯁꯣꯏꯗꯅ ꯅꯍꯥ ꯑꯣꯟꯒꯅꯤ." ꯇꯈꯦꯜꯂꯩ ꯃꯥꯁꯨ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯋꯥ ꯄꯨꯝꯕ ꯇꯥꯗ ꯂꯤꯛꯂꯤ ꯃꯈꯨꯝ ꯑꯗꯨ ꯊꯛ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯍꯤꯗꯨ ꯂꯣꯏꯅ ꯊꯛꯂꯝꯃꯤ꯫ ꯃꯗꯨ ꯍꯦꯛ ꯊꯛꯄꯒ ꯇꯈꯦꯜꯂꯩ ꯒ꯭ꯌꯥꯟ ꯇꯥꯗ ꯋꯥꯟꯊꯔꯛꯏ꯫ ꯁꯣꯝꯗꯅ ꯆꯤꯡꯂꯦꯝꯕ ꯑꯁꯨꯛ ꯊꯦꯡꯖꯤꯜꯂꯛꯂꯕꯁꯤ ꯐꯥꯎꯕꯗ ꯇꯈꯦꯜꯂꯩ ꯍꯜꯂꯛꯇꯕ ꯑꯁꯤꯗ ꯃꯊꯥ ꯁꯥꯕꯅ ꯌꯥꯔꯝꯗ꯭ꯔꯦ꯫ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ "ꯃꯗꯨꯏ ꯅꯨꯄꯤꯗꯨꯕꯨ ꯀꯥꯏꯗ ꯂꯩꯈ꯭ꯔꯖꯥꯠꯅꯣ? ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦꯅꯦ꯫ ꯃꯇꯝꯁꯦ ꯐꯅꯗꯤ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤ꯫ ꯏꯃꯥ ꯐꯪꯉꯤ ꯂꯩꯇꯦ꯫ ꯑꯩꯕꯨ ꯆꯥꯛ ꯊꯣꯡꯗꯣꯛꯄꯅ ꯐꯗꯣꯏꯖꯥꯠꯂꯥ?" ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯁꯨ ꯃꯄꯥꯒꯤ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯄꯥꯕꯥ, ꯑꯩ ꯆꯥꯛ ꯂꯥꯝꯃꯤ." "ꯍꯣꯏ ꯍꯣꯏ, ꯊꯣꯡꯉꯅꯤ ꯊꯣꯡꯉꯅꯤ, ꯅꯃꯥ ꯍꯦꯛ ꯂꯥꯛꯄꯒ ꯊꯣꯡꯉꯗꯣꯏꯅꯤ." ꯍꯥꯏꯅ ꯍꯥꯏꯅ ꯇꯈꯦꯜꯂꯩ ꯃꯥꯕꯨ ꯉꯥꯏꯔꯛꯄꯗ ꯍꯥꯟꯅꯒꯨꯝꯅ ꯃꯈꯣꯏꯅ ꯍꯦꯛ ꯍꯦꯛ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝꯁꯤ ꯐꯥꯎꯕꯗ ꯍꯦꯟꯇꯣꯔꯛꯂꯕꯅꯤ꯫ ꯆꯤꯡꯂꯦꯝꯕ ꯎꯄꯥꯏ ꯂꯩꯇ ꯇꯟ ꯇꯟꯅ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯃꯥꯅ ꯑꯣꯏꯅ ꯊꯣꯡꯂꯝꯃꯤ꯫ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯕꯅꯤ꯫ "ꯃꯥ ꯈꯪꯅꯤꯗꯅ, ꯅꯨꯄꯤ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯕꯒ ꯁꯥꯔꯗꯅ꯫ ꯍꯟꯊꯍꯜꯂꯣ, ꯅꯨꯡꯉꯥꯏꯅꯤꯕ ꯅꯪ, ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯅꯨꯡꯉꯥꯏꯅꯤ." ꯃꯇꯝꯅ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔꯛꯂꯦ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯃꯆꯥꯒ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯔꯤ꯫ ꯃꯆꯥꯅꯨꯄꯥ ꯊꯥꯗꯣꯏꯗꯤ ꯉꯟꯇꯥꯅ ꯇꯨꯝꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯦꯝꯕꯗꯤ ꯇꯈꯦꯜꯂꯩꯅ ꯍꯜꯂꯛꯇꯕ ꯑꯁꯤꯗ ꯄꯥꯈꯠꯄꯒ ꯁꯥꯎꯅꯤꯡꯕꯒ ꯏꯄꯨꯟ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯆꯤꯡꯂꯦꯝꯕ ꯉꯔꯥꯡꯗꯤ ꯑꯗꯨꯃꯛ ꯇꯨꯝꯗꯅ ꯅꯣꯡꯉꯥꯟꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯆꯤꯡꯂꯦꯝꯕ ꯇꯈꯦꯜꯂꯩꯅ ꯅꯨꯃꯤꯗꯥꯡ ꯑꯃ ꯍꯜꯂꯛꯇꯕ ꯑꯁꯤꯗ ꯑꯁꯨꯝ ꯄꯥꯈꯠꯄ ꯍꯦꯟꯃꯟꯕꯅ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯁꯤꯡꯗ ꯍꯪꯕ ꯍꯧꯔꯝꯃꯤ꯫ ꯃꯥꯅ ꯍꯪꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯨ ꯀꯅꯥꯅꯁꯨ ꯈꯪꯏ ꯀꯧꯏ ꯍꯥꯏꯔꯛꯄ ꯂꯩꯔꯝꯗꯦ꯫ ꯆꯤꯡꯂꯦꯝꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯥꯡꯒꯣꯜ ꯙꯥꯔꯤ ꯑꯗꯨꯗ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯐꯝꯃꯤ꯫
ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯊꯣꯏꯕꯨꯁꯨ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯄꯥꯕꯥ, ꯏꯃꯥ ꯀꯗꯥꯏꯗ ꯂꯩꯒꯦ?" "ꯊꯣꯏꯕ, ꯑꯩꯁꯨ ꯈꯪꯗꯦꯗ, ꯅꯃꯥ ꯀꯥꯏꯗ ꯂꯩꯈꯤꯒꯦ ꯍꯥꯏꯕꯒ?" ꯊꯣꯏꯕꯗꯤ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯗꯣ ꯉꯔꯥꯡꯗꯒꯤ ꯎꯔꯛꯇ꯭ꯔꯤꯕꯅꯦ, ꯑꯩ ꯏꯃꯥ ꯌꯥꯝ ꯎꯅꯤꯡꯉꯦ ꯄꯥꯕꯥ." ꯃꯆꯥꯅ ꯀꯞꯁꯤꯜꯂꯛꯄꯒ ꯆꯤꯡꯂꯦꯝꯕ ꯃꯥꯗꯤ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯊꯣꯡꯒꯥꯜꯗꯒꯤ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯄꯗꯨ ꯈꯪꯎ ꯎꯔꯛꯏ꯫ ꯆꯤꯡꯂꯦꯝꯕ ꯃꯥꯁꯨ ꯊꯣꯡꯒꯥꯜꯗ ꯃꯤ ꯑꯃ ꯆꯪꯂꯛꯄꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯤꯕ ꯅꯨꯄꯤꯗꯨꯁꯨ ꯇꯍꯥ ꯇꯍꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯕꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯊꯣꯏꯕ, ꯏꯃꯥ ꯂꯥꯛꯑꯦ, ꯅꯪꯕꯨ ꯉꯔꯥꯡ ꯀꯞꯄ꯭ꯔꯣ, ꯏꯃꯥ ꯂꯩꯇꯦ ꯍꯥꯏꯅ?" ꯊꯣꯏꯕ ꯅꯨꯄꯤꯗꯨꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ, "ꯀꯅꯥꯅꯣ ꯅꯪꯗꯤ, ꯑꯩꯒꯤ ꯏꯃꯥꯁꯨ ꯅꯠꯇꯅ?" "ꯊꯣꯏꯕ, ꯅꯪ ꯏꯃꯥꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ?" ꯅꯥꯀꯟꯗꯒꯤ ꯆꯤꯡꯂꯦꯝꯕꯅ ꯇꯈꯦꯜꯂꯩꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯗꯒꯤ ꯈꯔ ꯑꯉꯥꯡꯁꯨ ꯃꯥꯜꯂꯤ." ꯇꯈꯦꯜꯂꯩꯗꯤ ꯆꯤꯡꯂꯦꯝꯕꯒꯤ ꯋꯥꯍꯩꯗꯨꯗ ꯍꯦꯟꯅ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯀꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯅꯪꯕꯣ? ꯂꯩꯁꯥꯕꯤꯁꯨ ꯃꯥꯜꯂꯤ." ꯇꯈꯦꯜꯂꯩ ꯉꯔꯥꯡ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯇꯍꯥ ꯇꯍꯥ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯇꯨꯅ ꯐꯤꯁꯥꯀꯣꯜ ꯃꯊꯛꯇꯨꯗ ꯊꯝꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨ ꯇꯥꯞ ꯂꯧꯊꯣꯛꯇꯨꯅ ꯃꯁꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯇꯈꯦꯜꯂꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯤꯡꯁꯦꯜ ꯑꯗꯨ ꯈꯪꯂꯪ ꯑꯃꯨꯛ ꯂꯪꯊꯣꯛꯏ꯫ "ꯏꯃꯥ, ꯀꯩꯅꯣ ꯁꯤꯗꯤ?" ꯆꯤꯡꯂꯦꯝꯕꯁꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯡꯁꯦꯜ ꯈꯪꯂꯪ ꯂꯪꯊꯣꯔꯛꯄ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯃꯁꯤ ꯂꯩꯁꯥꯕꯤꯁꯤꯕꯣ, ꯉꯥꯎꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏꯅꯦ?" ꯇꯈꯦꯜꯂꯩꯗꯤ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗꯕ ꯃꯈꯩ ꯆꯤꯡꯂꯦꯝꯕꯒꯤ ꯃꯥꯡꯗ ꯈꯪꯂꯦꯞ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ, "ꯇꯥꯃꯣ, ꯅꯪ ꯑꯩ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ?" "ꯉꯁꯤꯗ ꯊꯦꯡꯅꯕ ꯅꯪꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯃꯁꯛ ꯈꯪꯗꯣꯏꯅꯣ? ꯑꯝꯇ ꯍꯟꯇꯣꯛ, ꯃꯤꯒꯤ ꯃꯃꯥꯡꯁꯤꯗ ꯂꯦꯞꯁꯤꯜꯂꯛꯀꯅꯨ, ꯑꯩ ꯍꯩꯅꯗꯦ ꯌꯥꯝꯅ." ꯇꯈꯦꯜꯂꯩ ꯃꯥꯁꯨ ꯈꯪꯂꯦ ꯆꯤꯡꯂꯦꯝꯕꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯉꯔꯣꯏ ꯍꯥꯏꯕ꯫ ꯇꯈꯦꯜꯂꯩ ꯃꯁꯥꯅ ꯐꯥꯎꯕ ꯃꯥꯒꯤ ꯃꯁꯛ ꯎꯕꯗ ꯈꯪꯂꯤꯕꯅꯤ꯫ ꯇꯈꯦꯜꯂꯩ ꯍꯧꯖꯤꯛꯇꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯥꯡꯈ꯭ꯔꯦ꯫ ꯉꯔꯥꯡ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥ ꯄꯨꯝꯕ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯁꯥꯒꯤ ꯁꯛꯇꯝꯗꯨ ꯎꯔꯒ ꯋꯥꯈꯜ ꯏꯈꯟ ꯈꯟꯊꯗꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯔꯝꯃꯤ꯫ ꯇꯈꯦꯜꯂꯩ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯆꯤꯡꯂꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯥꯃꯣ, ꯀꯩ ꯃꯤꯡ ꯀꯧꯒꯦ?" ꯆꯤꯡꯂꯦꯝꯕ ꯁꯨꯛꯂꯞ ꯇꯈꯦꯜꯂꯩꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯣꯟꯊꯣꯛꯅ ꯆꯌꯦꯠꯅꯈ꯭ꯔꯦ ꯍꯦꯂꯥꯏꯃ." "ꯍꯩꯃ, ꯇꯥꯃꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ, ꯅꯪꯒꯤ ꯃꯤꯡꯗꯣ ꯌꯥꯝ ꯈꯪꯅꯤꯡꯗꯨꯅ ꯇꯧꯕꯅꯤ." ꯆꯤꯡꯂꯦꯝꯕ ꯃꯀꯣꯛ ꯍꯣꯠꯇꯨꯅ, "ꯏꯕꯦꯝꯃ, ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ?" ꯇꯈꯦꯜꯂꯩ ꯈꯨꯝꯐꯝ ꯑꯃ ꯏꯈꯪ ꯈꯪꯗ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ, "ꯏꯁꯤꯡ ꯊꯛꯄ ꯆꯪꯉꯛꯄꯅꯤ." "ꯅꯌꯨꯝꯗ ꯏꯁꯤꯡ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯕꯣ ꯅꯪꯕꯣ?" ꯇꯈꯦꯜꯂꯩ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ, "ꯇꯥꯃꯣ, ꯑꯩꯒꯤꯗꯤ ꯌꯨꯝ ꯂꯩꯇꯦ, ꯑꯗꯨꯅꯅꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯆꯪꯉꯛꯏꯕꯁꯤ꯫ ꯃꯇꯝ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯕꯗꯤ ꯑꯩꯕꯨ ꯂꯩꯍꯟꯕꯤꯌꯨ." ꯆꯤꯡꯂꯦꯝꯕ ꯋꯥꯈꯜ ꯏꯈꯟ ꯈꯟꯊꯗꯅ ꯇꯈꯦꯜꯂꯩꯅ ꯍꯥꯏꯕ ꯋꯥ ꯄꯨꯝꯕ ꯑꯆꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯁꯠ ꯍꯦꯛꯇ ꯌꯥꯊꯣꯔꯛꯏ, "ꯏꯆꯜꯅꯕꯨ ꯑꯗꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯕ ꯑꯁꯤꯗ ꯑꯩꯅ ꯀꯔꯤꯒꯤ ꯏꯆꯜꯕꯨ ꯂꯩꯍꯜꯂꯣ? ꯂꯩꯌꯨ ꯂꯩꯌꯨ, ꯏꯆꯜꯅ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯂꯩꯌꯨ." ꯇꯈꯦꯜꯂꯩ ꯋꯥꯈꯜꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯃꯥꯒꯤ ꯅꯨꯄꯤ ꯀꯥꯎꯊꯣꯛꯂꯒ ꯃꯁꯛ ꯁꯨꯈꯪ ꯈꯪꯅꯗꯕꯤ ꯂꯩꯁꯥꯕꯤ ꯑꯃꯕꯨ ꯇꯔꯥꯏ ꯇꯔꯥꯏ ꯂꯩꯕꯒꯤ ꯑꯌꯥꯕ ꯄꯤꯊꯣꯛꯄ ꯉꯝꯃꯤ꯫ ꯃꯁꯤꯗꯕꯨ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯔꯝꯒꯗꯧꯔꯤꯕꯒꯦ? ꯐꯩ, ꯈꯪꯅꯤꯗꯅ, ꯃꯥ ꯍꯧꯖꯤꯛ ꯑꯩꯅ ꯎꯔꯨ ꯎꯔꯨ ꯉꯥꯎꯍꯜꯂꯒ ꯊꯝꯂꯝꯃꯒꯦ, ꯍꯨꯟꯇꯣꯛꯑꯝꯃꯒ ꯆꯠꯈꯤꯒꯦ꯫ ꯃꯗꯨꯗ ꯃꯥ ꯃꯤꯔꯥꯏꯕꯒꯤ ꯆꯩꯅꯥꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯒꯦ ꯍꯥꯏꯕꯗꯣ ꯈꯪꯍꯟꯒꯦ꯫ ꯋꯥꯈꯜ ꯑꯗꯨ ꯈꯟꯅ ꯈꯟꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤꯁꯨ ꯇꯧꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯇꯈꯦꯜꯂꯩꯅ ꯅꯣꯛꯂꯛꯄ ꯑꯁꯤꯗ ꯏꯉꯛ ꯉꯛꯅ ꯍꯥꯏꯔꯛꯏ, "ꯏꯆꯜ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ?" ꯇꯈꯦꯜꯂꯩ ꯅꯣꯛꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ, "ꯍꯥ, ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯗꯣ ꯏꯆꯜꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ?" "ꯇꯥꯃꯣ, ꯑꯩꯒꯤꯗꯤ ꯂꯩꯅꯥ ꯀꯧꯏ, ꯇꯥꯃꯣꯒꯤꯗꯤ ꯀꯩ ꯀꯧꯒꯦ?" "ꯆꯤꯡꯂꯦꯝꯕ ꯀꯧꯏ." "ꯑꯣ." ꯂꯩꯅꯥ ꯑꯃꯨꯛꯁꯨ ꯊꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯇꯥꯃꯣ, ꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯀꯅꯥꯅꯣ? ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ, ꯇꯥꯃꯣꯁꯨ ꯈꯔ ꯈꯔ ꯃꯥꯜꯂꯤ." ꯊꯣꯏꯕꯗꯤ ꯂꯩꯅꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯏꯆꯥꯅꯤ." ꯂꯩꯅꯥ ꯉꯛꯄ ꯁꯥꯁꯤꯟꯅꯗꯨꯅ, "ꯑꯁ, ꯇꯥꯃꯣꯕꯨ ꯅꯆꯥ ꯂꯩꯔꯕꯣ? ꯇꯥꯃꯣꯗꯤ ꯄꯥꯈꯪ ꯃꯆꯥꯗꯣ ꯃꯥꯜꯂꯤꯉꯣ. ꯑꯗꯣ ꯏꯅꯝꯃꯗꯤ ꯎꯗꯦ, ꯏꯅꯝꯃꯁꯨ ꯃꯁꯛ ꯌꯥꯝꯅ ꯐꯖꯔꯝꯒꯗꯕ ꯃꯥꯜꯂꯤ." ꯆꯤꯡꯂꯦꯝꯕ ꯂꯩꯅꯥꯒꯤ ꯃꯐꯝꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯡꯈ꯭ꯔꯦ, ꯊꯤꯕ ꯈꯪꯗ꯭ꯔꯦ, ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯤꯡꯗꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯈꯨꯝꯂꯛꯏ, "ꯅꯅꯝꯃꯗꯣ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ, ꯃꯃꯥ ꯅꯥꯏ ꯍꯥꯏꯗꯨꯅ." "ꯑꯗꯨꯗꯤ ꯌꯨꯝꯁꯦ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯣ? ꯏꯆꯤꯛ ꯆꯤꯛꯑꯦ." "ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯏꯆꯥꯒ ꯑꯩꯒꯇ ꯂꯩꯕꯅꯤ,
ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯉꯔꯥꯡꯗꯒꯤ ꯃꯄꯥꯝꯗ ꯃꯕꯨꯡ ꯅꯥꯏ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ꯫ ꯇꯥꯃꯣ, ꯏꯃꯥꯅ ꯍꯜꯂꯛꯑꯒ ꯑꯩꯕꯨ ꯌꯨꯝꯗ ꯄꯨꯁꯤꯜꯂꯝꯕꯒꯤ ꯑꯃꯨꯛ ꯉꯥꯡꯗꯅ, ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯇꯥꯃꯣꯒꯤ ꯅꯨꯄꯤꯅ ꯈꯪꯉꯒ ꯂꯥꯟꯅ ꯂꯧꯈ꯭ꯔꯕꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯂꯩꯅꯥ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯑꯩꯅ ꯐꯖꯅ ꯍꯥꯏꯅꯒꯅꯤ꯫ ꯂꯩꯅꯥ ꯃꯕꯨꯛꯅꯤꯡꯗꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯆꯤꯡꯂꯦꯝꯕꯒꯤ ꯄꯥꯎꯈꯨꯝꯗ ꯃꯥ ꯑꯄꯦꯟꯕ ꯑꯣꯏꯔꯝꯗꯦ꯫ ꯑꯃꯨꯛꯁꯨ ꯋꯥꯈꯜꯗ ꯃꯗꯨꯝ ꯈꯜꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤ ꯍꯜꯂꯛꯇꯦꯗꯤ ꯍꯥꯏꯅꯤꯡꯗꯦꯅꯦ, ꯃꯆꯤꯟ ꯀꯌꯥꯝ ꯊꯤꯔꯤꯕ ꯅꯨꯄꯥꯅꯣ꯫ ꯐꯩ ꯅꯪ ꯅꯨꯡꯉꯥꯏꯅꯤ, ꯑꯩꯅ ꯇꯧꯔꯛꯄꯗꯣ ꯌꯦꯡꯉꯨꯅꯨ꯫ ꯆꯤꯡꯂꯦꯝꯕ ꯂꯩꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯅꯥ, ꯑꯗꯨꯗꯤ ꯏꯃꯨꯡꯗ ꯆꯪꯉꯁꯤ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯇꯈꯦꯜꯂꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯥꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃꯃꯨꯛꯇꯤ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯂꯩꯅꯥ ꯆꯤꯡꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕ ꯃꯥꯗꯤ ꯂꯩꯅꯥꯕꯨ ꯏꯆꯝ ꯆꯝꯅ ꯈꯟꯕꯅ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯜꯂꯨꯕ ꯂꯩꯇꯦ꯫ ꯏꯐ ꯍꯦꯛ ꯐꯗꯣꯛꯅ ꯂꯩꯅꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯔꯝꯃꯤ꯫ ꯂꯩꯅꯥ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯇꯅ ꯂꯥꯛꯅꯔꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯏꯟꯁꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯅꯥ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯋꯥꯈꯜꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤ, ꯏꯟꯁꯥꯡ ꯁꯦꯝꯗꯅ ꯊꯕꯛꯀ ꯐꯖꯤꯜꯂꯛꯏꯁꯦ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤꯉꯩꯗꯗꯤ ꯏꯅꯥꯛꯁꯤꯗ ꯐꯥꯎꯕ ꯍꯦꯛ ꯆꯪꯉꯛꯇꯦ꯫ ꯑꯩ ꯈꯜꯂꯨꯔꯒ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯀꯗꯧꯔꯤ꯫ ꯋꯥꯈꯜꯗꯨꯅ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯆꯤꯡꯂꯦꯝꯕꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯝꯗꯦ꯫ ꯆꯤꯡꯂꯦꯝꯕ ꯍꯟꯗꯛꯇꯤ ꯈꯔ ꯀꯟꯇꯛꯅ ꯂꯩꯅꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯏ꯫ ꯂꯩꯅꯥ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯂꯩꯅꯥꯁꯨ ꯆꯤꯡꯂꯦꯝꯕꯅ ꯀꯟꯇꯛꯅ ꯀꯧꯔꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯂꯛꯄꯒꯨꯝꯅ ꯇꯥꯍꯥ ꯈꯨꯝꯂꯛꯏ꯫ ꯀꯩ ꯍꯥꯏꯒꯦ ꯇꯥꯃꯣ? ꯏꯟꯁꯥꯡ ꯁꯦꯝꯕ ꯂꯣꯏꯔꯦ, ꯁꯤꯗ ꯊꯅꯝꯃꯒꯦ ꯍꯥꯏꯕ꯫ ꯑꯗꯣ ꯅꯪꯕꯨ ꯀꯩ ꯋꯥꯈꯜ ꯈꯜꯂꯨꯔꯒꯦ ꯑꯁꯨꯛ ꯊꯤꯅ ꯃꯪꯉꯨꯔꯤꯗꯨꯕꯣ? ꯂꯩꯅꯥ ꯅꯣꯛꯁꯤꯟꯅꯗꯨꯅ ꯁꯨꯝ ꯋꯥꯈꯜ ꯑꯃ ꯇꯧꯔꯨꯕ꯫ ꯀꯔꯤ ꯋꯥꯈꯜꯅꯣꯅꯦ? ꯑꯩꯁꯨ ꯈꯤꯇ ꯈꯪꯖꯒꯦ꯫ ꯑꯗꯨꯕꯨꯔꯣ, ꯑꯩꯁꯨ ꯇꯥꯃꯣꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯄꯥꯝꯂꯛ, ꯁꯨꯝ ꯋꯥꯈꯜꯁꯦ ꯃꯑꯣꯟ ꯈꯜꯂꯤ ꯇꯥꯃꯣꯅꯒ ꯏꯟꯁꯥꯡꯒ ꯁꯦꯝꯃꯛꯄꯁꯤꯗ꯫ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯍꯥꯏꯔꯛꯄ ꯋꯥꯅꯤ꯫ ꯆꯤꯡꯂꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯜꯒꯤꯕꯨ ꯈꯪꯅꯕ ꯑꯝꯇ ꯂꯩꯇ꯭ꯔꯅꯦ ꯅꯁꯛ ꯐꯖꯔꯤꯗꯨꯒ? ꯂꯩꯅꯥ ꯏꯁꯨꯛ ꯁꯨꯛꯅ ꯀꯥꯏꯗꯩꯅꯣꯗ ꯇꯥꯃꯣ, ꯑꯝꯇ ꯂꯩꯇꯦ꯫ ꯃꯕꯨꯛꯅꯤꯡꯗꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯩꯁꯥꯕꯤꯒꯤ ꯃꯑꯣꯡꯗꯒ ꯇꯒꯠ ꯇꯦꯛꯂꯗꯤ ꯐꯖꯩ ꯀꯥꯏꯅ ꯍꯥꯏꯔꯤꯕꯅꯤꯅꯦ, ꯑꯗꯨꯒ ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯑꯁꯨꯛ ꯀꯨꯏꯅ ꯌꯨꯝꯁꯤꯗ ꯂꯩꯔꯛꯄꯗꯗꯤ ꯅꯣꯡꯃꯇ ꯐꯖꯩ ꯀꯧꯕ ꯍꯥꯏꯗꯦ꯫ ꯃꯁꯤꯗꯕꯨ ꯑꯍꯦꯟꯕ ꯄꯥꯝꯕ, ꯁꯛ ꯐꯖꯕꯤ ꯅꯨꯄꯤꯗ ꯉꯥꯎꯗꯦ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ? ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯁꯦꯝꯕꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯋꯥ ꯃꯈꯥ ꯇꯥꯅ ꯉꯥꯡꯂꯛꯄ ꯑꯁꯤꯗꯗꯤ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯗꯨ ꯄꯨꯡꯆꯥꯏ ꯆꯥꯏꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯨꯛꯁꯨ꯫ ꯌꯥꯅꯤꯡꯗꯕ꯭ꯔꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯌꯥꯅꯤꯡꯉꯦ ꯇꯥꯃꯣ, ꯑꯩꯗꯤ ꯇꯥꯃꯣꯒꯨꯝꯕ ꯑꯣꯏꯅ ꯄꯥꯝꯃꯤ꯫ ꯇꯥꯃꯣꯗꯤ ꯅꯨꯄꯤꯁꯨ ꯂꯨꯅ ꯇꯧꯔꯝꯒꯗꯕ ꯃꯥꯜꯂꯤ, ꯏꯅꯝꯕꯗꯨꯁꯨ ꯂꯨꯅ ꯇꯧꯔꯝꯒꯅꯤ ꯇꯥꯃꯣꯅ꯫ ꯏꯅꯝꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯍꯦꯜꯂꯤ ꯆꯤꯡꯂꯦꯝꯕꯒꯤ ꯊꯃꯣꯏꯗ ꯇꯈꯦꯜꯂꯩꯕꯨ ꯅꯤꯡꯁꯤꯡꯕ꯫ ꯂꯩꯅꯥꯃꯁꯨ ꯆꯤꯡꯂꯦꯝꯕꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯃꯣ, ꯏꯅꯝꯃꯗꯣ ꯃꯁꯛ ꯀꯌꯥꯝ ꯐꯖꯕ꯭ꯔꯣ? ꯇꯥꯃꯣꯒꯤ ꯂꯦꯡꯒꯥꯁꯨ ꯑꯣꯏꯕ꯭ꯔꯣ? ꯆꯤꯡꯂꯦꯝꯕ ꯍꯟꯗꯛꯇꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯐꯖꯗꯦꯗ, ꯃꯥꯗꯤ ꯑꯩꯉꯣꯟꯗꯒꯤꯁꯨ ꯗꯃꯥꯗ ꯍꯜꯂꯤ꯫ ꯈꯔ ꯂꯩꯔꯗꯤ ꯃꯃꯥꯏꯒꯗꯣ ꯄꯨꯡꯈꯨꯏ ꯈꯨꯏꯔꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯅꯥ, ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯃꯥꯕꯨꯗꯤ꯫ ꯆꯤꯡꯂꯦꯝꯕ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯂꯩꯅꯥꯅ ꯃꯔꯛ ꯐꯠꯊꯠꯂꯤ꯫ ꯇꯥꯃꯣ, ꯏꯟꯁꯥꯡꯁꯨ ꯊꯣꯡꯉꯛꯑꯒꯦ꯫ ꯏꯕꯨꯡꯉꯣꯁꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯛꯑꯅꯤ, ꯇꯥꯃꯣꯁꯨ ꯊꯕꯛ ꯆꯠꯇꯣꯏꯅꯤꯅ꯫ ꯍꯣꯏ ꯂꯣꯏꯁꯤꯟꯖꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯁꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕ ꯍꯦꯛ ꯊꯣꯛꯈ꯭ꯔꯕꯗ ꯂꯩꯅꯥ ꯁꯥꯎꯅ ꯃꯨꯔꯨꯝ ꯁꯣꯜꯍꯧꯏ꯫ ꯑꯩꯕꯨ ꯈꯔ ꯂꯩꯔꯗꯤ ꯄꯨꯡꯈꯨꯏ ꯈꯨꯏꯔꯅꯤ ꯀꯥꯏꯅ꯫ ꯑꯩꯉꯣꯟꯗ ꯍꯥꯏꯕꯒꯤ ꯗꯥꯏꯇ ꯃꯤꯉꯣꯟꯗꯁꯨ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ꯫ ꯑꯗꯨꯅꯗꯤ ꯃꯤꯅ ꯑꯩꯕꯨ ꯎꯕꯗ ꯅꯣꯛꯅꯔꯤꯕꯅꯤ꯫ ꯂꯩꯅꯥ ꯋꯥꯈꯜꯗ ꯆꯤꯡꯂꯦꯝꯕꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯟꯅ ꯎꯔꯝꯃꯤ꯫ ꯃꯇꯝꯁꯨ ꯈꯖꯤꯛ ꯊꯦꯡꯖꯤꯜꯂꯛꯄꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯂꯩꯅꯥ ꯇꯞꯇꯥꯏ ꯀꯦꯁꯤꯟ ꯈꯣꯠꯆꯤꯟ ꯇꯧꯔꯒ ꯆꯤꯡꯂꯦꯝꯕꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯩꯅꯥ ꯆꯤꯡꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯇꯥꯍꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥ ꯆꯤꯡꯂꯦꯝꯕ, ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯕ ꯃꯥꯜꯂꯤ꯫ ꯊꯦꯡꯉꯤ꯫ ꯑꯩ ꯆꯥ ꯁꯦꯝꯃꯛꯀꯦ꯫ ꯇꯥ ꯆꯤꯡꯂꯦꯝꯕ ꯋꯥꯔꯝꯃꯅꯤ꯫ ꯌꯥꯅꯤꯗ ꯂꯩꯅꯥ, ꯁꯦꯝꯃꯛꯑꯅꯨ꯫ ꯑꯩꯈꯣꯏ ꯊꯣꯏꯕꯗꯨ ꯎꯗꯦ, ꯃꯥꯕꯨ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯣ? ꯍꯟꯖꯤꯜꯂꯛꯑꯕꯅꯤ, ꯏꯃꯨꯡꯗ ꯂꯥꯏꯔꯤꯛ ꯄꯥꯍꯧꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯁꯨ ꯍꯔꯥꯎ ꯃꯄꯥꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯄꯥꯕꯥ, ꯏꯃꯥ ꯄꯨꯔꯛꯑꯕꯣ?
ꯆꯤꯡꯂꯦꯝꯕ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯟꯅ ꯈꯨꯝꯂꯛꯏ꯫ ꯃꯃꯥꯗꯣ ꯑꯥꯒꯤ ꯕꯣꯕꯣꯛꯇꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯏ ꯍꯥꯏꯗꯨꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯕꯣꯛ ꯍꯦꯛ ꯅꯥꯕ ꯐꯕꯒ ꯂꯥꯛꯀꯦꯁꯨ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕ ꯁꯨꯠ ꯁꯨꯠ ꯇꯧꯗꯨꯅ ꯑꯩ ꯏꯃꯥꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ ꯄꯥꯕ, ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯌꯣ, ꯑꯩ ꯁꯤꯗ ꯂꯩꯅꯤꯡꯗꯦ, ꯑꯩ ꯏꯃꯥꯒ ꯂꯩꯅꯤꯡꯉꯤ꯫ ꯆꯤꯡꯂꯦꯝꯕ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ, ꯅꯤꯡꯉꯥꯏ ꯇꯧꯔꯅꯨꯁꯤ꯫ ꯃꯃꯥꯗꯣ ꯁꯣꯏꯗꯅ ꯄꯥꯕꯅ ꯍꯌꯦꯡ ꯂꯧꯔꯨꯔꯗꯕꯅꯤ꯫ ꯊꯣꯏꯕꯁꯨ ꯃꯄꯥꯅ ꯊꯦꯝꯕꯗꯒꯤ ꯀꯞꯄꯗꯨ ꯇꯣꯛꯂꯝꯃꯤ꯫ ꯂꯩꯅꯥꯗꯤ ꯃꯆꯥꯅ ꯑꯁꯤ ꯌꯧꯅ ꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯄꯁꯤꯗ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯂꯩꯅꯥ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯛꯁꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯕꯨ ꯂꯩꯅꯥ ꯃꯥꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯊꯦꯝꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯂꯩꯅꯥ ꯆꯤꯡꯂꯦꯝꯕꯗ ꯀꯣꯏꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯆꯤꯡꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯝꯃꯤ, ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯍꯧꯖꯤꯜꯂꯝꯃꯤ꯫ ꯇꯥꯃꯣ, ꯏꯅꯝꯃꯗꯣ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯣ? ꯂꯥꯛꯈꯤꯔꯣꯏ꯫ ꯑꯩꯁꯦ ꯇꯥꯃꯣꯗ ꯀꯩꯅꯣꯝꯃ ꯁꯨꯝ ꯍꯥꯏꯅꯤꯡꯕ꯫ ꯍꯥꯏꯌꯨ, ꯀꯩ ꯋꯥꯅꯣ? ꯇꯥꯃꯣ, ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯔꯛꯏꯕꯁꯦ ꯐꯅꯗꯤ ꯃꯀꯨꯏꯔꯦ ꯍꯥꯏꯕ ꯌꯥꯏ, ꯑꯗꯨꯕꯨ ꯇꯥꯃꯣ, ꯑꯩꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯀꯣꯏꯊꯣꯛꯅꯤꯡꯕꯁꯨ ꯌꯥꯎꯏ꯫ ꯏꯊꯟꯇ ꯆꯠꯄꯁꯨ ꯍꯦꯛ ꯉꯝꯗ, ꯇꯥꯃꯣꯗ ꯍꯥꯏꯒꯗꯕꯁꯨ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯅꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯁꯨ ꯏꯪꯅ ꯇꯞꯅ ꯃꯣꯡꯍꯥꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯊꯕꯛꯁꯤꯅ ꯆꯤꯟꯃꯟꯕꯁꯤꯗꯅꯦ ꯃꯗꯨꯒꯤ ꯋꯥꯈꯜꯒ ꯈꯜꯂꯨꯗ꯭ꯔꯤ꯫ ꯅꯪꯅ ꯆꯠꯅꯤꯡꯉꯒꯅ ꯉꯁꯤ ꯍꯦꯛꯇ ꯀꯣꯏꯊꯣꯛꯎꯔꯁꯤ, ꯈꯨꯜꯒꯤ ꯑꯀꯣꯏꯕꯁꯨ ꯌꯦꯡꯕ ꯑꯣꯏꯅ꯫ ꯇꯥꯃꯣꯒꯤ ꯊꯕꯛꯇꯤ ꯀꯃꯥꯏ ꯇꯧꯕ? ꯉꯁꯤꯗꯤ ꯂꯦꯞꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯩꯅꯥ ꯃꯄꯥꯜꯊꯣꯡꯗ ꯅꯣꯛꯆꯔꯕꯁꯨ ꯊꯃꯣꯏꯅꯨꯡꯗꯗꯤ ꯆꯤꯡꯂꯦꯝꯕꯕꯨ ꯍꯦꯟꯅ ꯌꯦꯛꯇꯨꯅ ꯊꯝꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯤꯗꯨ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯅꯤꯗꯨ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕ ꯈꯔ ꯈꯖꯤꯛꯇꯤ ꯍꯩꯅꯗꯕ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅꯗꯤ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯝꯗꯦ꯫ ꯑꯅꯤ ꯑꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯩꯁꯥꯕꯤ ꯑꯅꯤꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯆꯤꯡꯂꯦꯝꯕ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯏ꯫ ꯇꯥ ꯆꯤꯡꯂꯦꯝꯕ, ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯆꯤꯡꯂꯦꯝꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤ꯫ ꯊꯥꯗꯣꯏ ꯆꯤꯡꯂꯦꯝꯕꯅ ꯍꯥꯏꯔꯤꯕꯗꯨ ꯈꯨꯝꯕꯒꯤ ꯃꯍꯨꯠꯇ ꯂꯩꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯇꯥ ꯆꯤꯡꯂꯦꯝꯕ, ꯃꯁꯤ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ? ꯆꯤꯡꯂꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯏꯆꯟꯅꯨꯄꯤꯅꯤ꯫ ꯑꯁ, ꯑꯩꯗꯤ ꯋꯥꯈꯜꯁꯦ ꯖꯥꯠ ꯖꯥꯠ ꯈꯜꯂꯨꯔꯦꯗꯅ꯫ ꯀꯔꯤ ꯑꯃꯨꯛ ꯈꯜꯂꯨꯔꯤꯕ? ꯇꯥ ꯆꯤꯡꯂꯦꯝꯕꯗ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯅ ꯏꯅꯝꯃ ꯂꯩꯌꯦꯅ ꯌꯥꯈꯤꯗꯕꯅꯤ, ꯑꯗꯨꯒ ꯃꯁꯤ ꯅꯨꯄꯤꯁꯤꯒ ꯀꯣꯏꯅꯔꯝꯃꯗꯤꯅꯅꯦ ꯇꯥ ꯆꯤꯡꯂꯦꯝꯕꯗ ꯁꯥꯎꯒꯦꯅ ꯇꯧꯕꯅꯤ, ꯑꯩꯅ ꯍꯥꯏꯕꯗꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ꯫ ꯆꯤꯡꯂꯦꯝꯕ ꯅꯣꯛꯂꯒ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯋꯥ ꯉꯥꯛꯇ ꯉꯥꯡꯉꯤꯗ ꯊꯥꯗꯣꯏ ꯅꯪꯁꯤ꯫ ꯑꯁꯦꯡꯕꯅꯤ ꯇꯥ ꯆꯤꯡꯂꯦꯝꯕ, ꯑꯩꯗꯤ ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯁꯨ ꯑꯣꯏꯖꯒꯦꯗ ꯂꯩꯔꯕꯅꯤ꯫ ꯊꯥꯗꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯆꯤꯡꯂꯦꯝꯕꯅ ꯈꯨꯝꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯂꯩꯅꯥꯅ ꯁꯠ ꯆꯤꯡꯂꯦꯝꯕꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕ ꯏꯉꯛ ꯉꯛꯅ ꯂꯩꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ꯫ ꯊꯥꯗꯣꯏꯗꯤ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯩꯅꯥ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯉꯥꯡꯗꯨꯅ ꯆꯤꯡꯂꯦꯝꯕꯕꯨ ꯆꯤꯡꯅꯤ꯫ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯌꯥꯝꯅ ꯇꯧꯕ ꯉꯝꯈ꯭ꯔꯦ, ꯑꯗꯨꯁꯨ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯁꯤꯗ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯁꯨꯅꯦ ꯇꯧꯕ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦ, ꯑꯇꯣꯝꯕꯤ ꯑꯣꯏꯔꯕꯁꯨ ꯑꯣꯏꯖꯒꯦ ꯀꯥꯏꯅ ꯍꯥꯏꯕ ꯉꯝꯃꯦ ꯍꯥꯏꯕ, ꯃꯈꯣꯏꯅ ꯉꯝꯕꯒꯤ ꯆꯥꯡꯁꯦ꯫ ꯆꯤꯡꯂꯦꯝꯕ ꯂꯩꯅꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯏꯉꯛ ꯉꯛꯅ ꯇꯥꯔꯝꯕꯗꯒꯤ ꯋꯥꯁꯨ ꯇꯞꯅ ꯉꯥꯡꯂꯛꯏ꯫ ꯂꯩꯅꯥ, ꯀꯩꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ? ꯂꯩꯅꯥꯁꯨ ꯁꯥꯎꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯅꯨꯄꯤꯅ ꯏꯔꯥꯡ ꯇꯧꯔꯛꯄꯗ ꯄꯪꯊꯗꯣꯏꯇ ꯇꯧꯗꯨꯅ ꯂꯩ, ꯑꯩ ꯈꯜꯂꯨꯔꯒ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯇꯣꯔꯤ꯫ ꯆꯤꯡꯂꯦꯝꯕ ꯂꯩꯅꯥꯅ ꯆꯤꯡꯂꯤꯕ ꯑꯗꯨꯗ ꯍꯥꯏꯔꯞ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯅꯥ, ꯈꯨꯠꯁꯦ ꯑꯝꯇ ꯊꯥꯗꯣꯛ, ꯃꯤꯅ ꯎꯔꯒ ꯂꯥꯟꯅ ꯂꯧꯈ꯭ꯔꯅꯤ꯫ ꯂꯩꯅꯥ ꯍꯧꯖꯤꯛ ꯈꯛꯇꯗ ꯒ꯭ꯌꯥꯟ ꯈꯪꯂꯛ ꯂꯥꯛꯄꯒꯨꯝꯅ ꯆꯤꯡꯂꯦꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯈꯪꯇꯥ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯂꯩꯅꯥ ꯃꯥꯁꯨ ꯋꯥ ꯉꯥꯡꯈꯩ ꯉꯥꯡꯊꯣꯛꯂꯨꯔꯒ ꯍꯧꯖꯤꯛꯇꯗ ꯏꯀꯥꯏꯔꯛꯂꯕ ꯃꯥꯜꯂꯤ꯫ ꯃꯃꯥꯏ ꯑꯗꯨ ꯍꯌꯥꯏ ꯑꯃꯨꯟꯕꯒꯨꯝꯅ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯂꯩꯅꯥ ꯏꯀꯥꯏꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯋꯥꯗꯣ ꯑꯇꯣꯞꯄ ꯑꯃꯗ ꯊꯩꯗꯣꯔꯛꯏ꯫ ꯂꯩꯅꯥ, ꯍꯜꯂꯁꯤ ꯂꯥꯛꯑꯣ, ꯍꯌꯦꯡ ꯑꯃꯨꯛ ꯆꯠꯂꯁꯤ꯫ ꯂꯩꯅꯥ ꯃꯥꯁꯨ ꯂꯠꯂꯤ ꯂꯠꯂꯤ ꯈꯨꯝꯂꯛꯏ꯫ ꯍꯣꯏ꯫ ꯑꯅꯤꯗꯨ ꯑꯃꯨꯛ ꯄꯨꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯑꯅꯤꯗꯣ ꯉꯁꯤꯗꯤ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯅꯗꯦ, ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯈꯤꯕꯁꯨ ꯈꯪꯍꯧꯗꯦ꯫ ꯂꯩꯅꯥ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯍꯥꯊꯨ ꯍꯥꯊꯨ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫
ꯆꯤꯡꯂꯦꯝꯕꯁꯨ ꯉꯁꯤ ꯂꯩꯅꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯍꯩꯅꯗꯕ ꯏꯀꯣꯏ ꯀꯣꯏꯕ ꯐꯥꯎꯖꯔꯝꯃꯤ꯫ ꯂꯩꯅꯥ ꯃꯥꯁꯨ ꯃꯥꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯃꯊꯟꯇ ꯆꯣꯡꯂꯛꯂꯤꯕ ꯃꯤꯍꯨꯜ ꯑꯗꯨꯕꯨ ꯐꯥꯊꯖꯔꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯃꯊꯟꯇ ꯋꯥ ꯉꯥꯡꯖꯔꯤ꯫ ꯀꯩꯅꯣꯕ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯁꯤ? ꯑꯁ ꯃꯤꯍꯨꯟꯒꯁꯦ ꯀꯩꯅꯣꯝꯃ ꯇꯧꯏ꯫ ꯑꯩꯁꯨꯕ ꯋꯥꯁꯦ ꯍꯦꯛꯇ ꯉꯥꯡꯊꯣꯛꯂꯤ꯫ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅꯤ꯫ ꯐꯥꯊꯕꯒ ꯑꯝꯇ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯃꯀꯣꯛ ꯑꯗꯨꯗ ꯊꯥꯖꯤꯟꯖꯗꯨꯅ ꯃꯥꯅ ꯀꯩꯅꯣꯕ ꯑꯃꯨꯛ ꯈꯜꯂꯝꯗꯣꯏꯁꯦ? ꯑꯩ ꯍꯥꯏꯁꯤꯅꯤ꯫ ꯉꯥꯡꯅ ꯑꯃꯨꯛꯁꯨ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯌꯥꯝ ꯉꯝꯃꯦ ꯍꯥꯏꯕ꯫ ꯑꯗꯨꯁꯨ ꯅꯨꯄꯤ ꯂꯩꯔꯦ ꯈꯪꯅ ꯑꯇꯣꯝꯕꯤ ꯑꯣꯏꯕꯒꯤ ꯋꯥꯒ ꯍꯧꯗꯣꯛꯇꯅ ꯑꯩ ꯑꯃ ꯂꯩꯔꯤꯁꯦ ꯀꯩꯝꯇ ꯎꯗꯕꯒꯤ ꯃꯑꯣꯡꯗꯒ꯫ ꯃꯗꯨꯗꯗꯤ ꯑꯩꯁꯨ ꯍꯦꯛ ꯁꯥꯎꯅꯤꯡꯉꯨꯔꯦꯕ꯫ ꯂꯩꯅꯥ ꯃꯁꯥꯗꯨ ꯈꯝꯕꯟꯕꯅ ꯍꯦꯟꯈꯤꯕꯅ ꯁꯥꯎꯅꯤꯡꯕ ꯀꯌꯥꯁꯨ ꯐꯥꯎꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯩꯅꯥꯒ ꯆꯤꯡꯂꯦꯝꯕꯒ ꯏꯀꯣꯏ ꯀꯣꯏꯅꯕꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯅꯤ꯫ ꯆꯤꯡꯂꯦꯝꯕꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯂꯩꯅꯥ ꯃꯥꯁꯨ ꯐꯠ ꯆꯪꯂꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯇꯨꯝꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯂꯩꯅꯥꯅ ꯈꯪꯍꯧꯗꯅ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤꯗ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯂꯩꯅꯥꯁꯨ ꯀꯩꯁꯨ ꯊꯋꯥ ꯁꯥꯗ ꯑꯗꯨꯃꯛ ꯆꯪꯁꯤꯟꯈꯤ꯫ ꯆꯤꯡꯂꯦꯝꯕ ꯂꯩꯅꯥꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤꯗ ꯈꯪꯍꯥꯏ ꯈꯪꯖꯤꯟꯗ ꯍꯥꯏꯔꯛꯏ꯫ ꯂꯩꯅꯥ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯑꯩꯉꯣꯟꯗ? ꯇꯥꯃꯣ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯍꯥꯏꯌꯨ ꯀꯩ ꯋꯥꯅꯣ? ꯂꯩꯅꯥ ꯆꯤꯡꯂꯦꯝꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯇꯥꯃꯣ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯆꯤꯡꯂꯦꯝꯕ ꯉꯛꯅ ꯂꯩꯅꯥꯗ ꯌꯦꯡꯂꯛꯏ꯫ ꯂꯩꯅꯥꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯑꯩꯅ ꯇꯥꯃꯣꯕꯨ ꯅꯨꯡꯁꯤꯕꯁꯦ ꯉꯁꯤ ꯉꯔꯥꯡꯇ ꯅꯠꯇꯦ꯫ ꯑꯩꯅ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯇꯥꯃꯣꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯔꯦ꯫ ꯆꯤꯡꯂꯦꯝꯕ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯑꯣꯏꯅ ꯍꯣꯟꯇꯣꯛꯇꯨꯅ ꯇꯞꯅ ꯏꯪꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯅꯥ ꯑꯩꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯏꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯩꯒꯤꯗꯤ ꯇꯥꯃꯣꯅ ꯌꯥꯕꯤꯔꯒ ꯂꯣꯏꯔꯦ꯫ ꯂꯩꯅꯥ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯑꯩꯗꯤ ꯅꯪꯕꯨ ꯏꯆꯜ ꯑꯃꯗꯒꯤ ꯍꯦꯟꯅ ꯈꯟꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤ, ꯑꯩꯒꯤ ꯏꯆꯥꯒꯕꯨꯁꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯒ ꯂꯩꯅꯥ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯃꯄꯥꯝꯗ ꯃꯃꯥ ꯅꯥꯏ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ ꯅꯠꯇꯦ꯫ ꯃꯍꯥꯛ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯅꯤ꯫ ꯑꯩꯅ ꯃꯥꯕꯨꯁꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇꯦ꯫ ꯑꯩꯅ ꯃꯥꯕꯨ ꯎꯔꯛꯇ꯭ꯔꯕꯗ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯅꯨꯡꯉꯥꯏꯐꯝ ꯑꯃꯠꯇ ꯈꯪꯗꯦ꯫ ꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅꯁꯨ ꯑꯍꯤꯡ ꯀꯌꯥ ꯀꯞꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯩꯅꯥ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯍꯥꯟꯋꯥꯏ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅꯕ ꯋꯥ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯀꯔꯤꯁꯨ ꯈꯜꯂꯨꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯏ꯫ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯑꯗꯨꯛ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯗꯨꯕꯨ ꯆꯍꯤ ꯂꯤꯔꯦ ꯍꯅꯨꯔꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯄ ꯏꯀꯥꯏꯔꯨꯕꯒꯤꯅꯤ ꯃꯥꯅ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯛꯂꯤ꯫ ꯃꯗꯨ ꯈꯜꯂꯨꯕꯗ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯅ ꯃꯥꯕꯨꯇ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯂꯩꯅꯥ ꯉꯁꯤ ꯆꯤꯡꯂꯦꯝꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯄꯤ ꯇꯨꯞ ꯇꯥꯔꯛꯂꯦ꯫ ꯃꯥꯅ ꯈꯜꯂꯨꯔꯤꯕ ꯃꯌꯥꯝꯁꯤꯒ ꯆꯤꯡꯂꯦꯝꯕꯅ ꯍꯥꯏꯗꯣꯔꯛꯂꯤꯕꯁꯤꯒ ꯀꯌꯥꯗ ꯈꯦꯠꯅꯈ꯭ꯔꯕ꯫ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯏꯀꯥꯏꯕ ꯐꯥꯎꯖꯔꯛꯏ꯫ ꯂꯩꯅꯥ ꯃꯥꯁꯨ ꯃꯄꯤ ꯇꯥꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯃꯣ ꯑꯩ ꯂꯥꯜꯂꯦ꯫ ꯑꯩꯅ ꯇꯥꯃꯣꯒꯤ ꯃꯒꯨꯟ ꯈꯪꯉꯨꯗ꯭ꯔꯦ꯫ ꯑꯅꯤꯗꯨꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯔꯥꯅꯤ ꯍꯥꯊꯨ ꯃꯆꯥꯒꯤ ꯀꯥꯗ ꯄꯨꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯑꯣꯟꯗꯅ ꯊꯥꯔꯝꯃꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗꯕ ꯃꯆꯥ, ꯅꯪ ꯍꯧꯖꯤꯛꯇꯤ ꯈꯪꯉꯣꯏꯗ꯭ꯔꯥ ꯑꯩꯒꯤ ꯏꯃꯧ ꯀꯗꯥꯏꯗ ꯂꯩ? ꯆꯤꯡꯂꯦꯝꯕ ꯃꯃꯥꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯈꯤꯕ ꯃꯄꯥ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯍꯥꯏꯔꯞ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯃꯥꯗꯤ ꯃꯃꯥ ꯅꯥꯏ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯔꯥꯅꯤ ꯃꯆꯥꯗ ꯃꯃꯤꯠ ꯈꯥꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯂꯥꯛꯏꯁꯦ ꯏꯃꯧꯒꯤ ꯃꯄꯥꯝꯗꯒꯤꯅꯤ꯫ ꯏꯇꯥꯅ ꯍꯥꯏꯔꯛꯄꯗ ꯏꯃꯧꯗꯨ ꯁꯨꯛꯂꯥꯛ ꯂꯥꯛꯇꯦ ꯍꯥꯏ꯫ ꯑꯗꯨꯒ ꯅꯪꯅ ꯏꯃꯥꯗ ꯑꯣꯏꯗꯕ ꯉꯥꯡꯂꯗꯅ ꯅꯪꯕꯨ ꯏꯃꯧꯗꯣ ꯃꯄꯥꯝꯗ ꯂꯩꯈꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯄꯨꯝꯅꯃꯛ ꯃꯤꯅꯝꯕ ꯑꯣꯏꯔꯝꯂꯕ, ꯑꯗꯨꯁꯨ ꯂꯝꯂꯥꯟꯕꯤ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯟꯕ ꯌꯥꯅꯅꯕ꯫ ꯆꯤꯡꯂꯦꯝꯕ ꯍꯟꯗꯛꯇꯤ ꯃꯃꯥꯗ ꯑꯆꯨꯝꯕ ꯑꯁꯦꯡꯕꯃꯛ ꯍꯥꯏꯗꯣꯔꯛꯂꯤ꯫ ꯏꯃꯥ, ꯇꯈꯦꯜꯂꯩꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ꯫ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯥꯕꯨ ꯀꯗꯥꯏꯗ ꯊꯤꯒꯗꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ꯫ ꯔꯥꯅꯤ ꯃꯥꯗꯤ ꯃꯆꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯝꯃꯤ꯫ ꯏꯅꯦꯝꯒꯤ ꯇꯈꯦꯜꯂꯩ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯏꯅꯦꯝꯗꯤ ꯃꯥꯡꯖꯔꯦꯗꯅ꯫ ꯔꯥꯅꯤꯁꯨ ꯇꯈꯦꯜꯂꯩꯕꯨ ꯀꯧꯗꯨꯅ ꯀꯞꯄ ꯂꯦꯞꯂꯝꯗꯦ꯫ ꯇꯈꯦꯜꯂꯩ, ꯅꯪꯕꯨ ꯏꯅꯦꯝꯕꯨ ꯀꯩꯝꯇ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯕꯔꯣ? ꯏꯅꯦꯝꯅ ꯅꯪꯕꯨ ꯎꯔꯛꯇꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯀꯌꯥꯗꯤ ꯍꯧꯈ꯭ꯔꯦ꯫ ꯏꯃꯧꯗꯤ ꯏꯅꯦꯝꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ ꯃꯥꯜꯂꯤ꯫
Inembu hekta thadokduna chatki. Inemdi imaubu udabada pothap khangdab awaba ma haibadu oire. Lainadi taunariba singdu yamna munna yengduna leirami. Rani masu kaplambadagi lainada fat onsinduna hairei. Ibema, nangdi sida leiba kayam kuire. Laina mapitana khumlei. Ima, khara kuire. Rani matabagda makhuna yaiduna kapngang tawduna hairei. Aigi ichasidi ngawredana. Aina matam khare yumsida leitabada. Ai amalei haiba kawba makai nupi se hekta pusinduna leiminaramlaba. Aidi pumang mangzari. Imaudusu nakhoi anina changdana soidana tathokpa oiramganiye. Chinglemba kaplaga. Ima, nachana ta khelebu tathokkiba leiti. Tanthoktraga karigi imauna yumsida leitribano. Aigi imaudo yamna pangjabani. Mabu hojik kadaida leiramgani. Madu khanbada isase leitapam khangdri. Wahaido haiba loibaga amusu sauna hairei. Nupi se tanthoko. Yumsidagi tanthoko. Madutada aigi thamoise khara makhai pengani. Ima, adumna haigano. Lainaga aiga mari amata lainadi. Madi aigi ichalni. Nachani khanbagira. Hautik leiramliba mawongdo. Laina mapitana ranida onsinduna haizarei. Ima, nacha yumse thadokduna chatlagi. Amukso jinglembada onsinduna. Tamo, nachalbu matam kharadam oina changjapam pibibagidamagda. Nachalna thagatpa phongdokchari. Asi haiduna tapna tapna makhong thangba hurei. Jinglemba tanik laba khonjelda hairei. Laina, nangna chatkadawribasina kadaidano. Wahaido haina lainabu khamge haiduna chatke tawrami adubu ranina machanupagi khudang paiduna khamlami. Laina masu tapna yumadudagi khong thangtorakle. Mana khaluriba asiga oirakliba mawong asiga asuki matik khetnaramba asida mathanta ningamdaba kaya phawjarei. Machinda su mathanta sonthangna na solai. Tamo, ai ngasidi nangi nafamda maithiri. Aina tamo bulana laurubagi mahei ngasidi phangli. Wahaido haina sum lakpana turelgi ising taru na cheliba lairai mapaladudha leptuna masagi saktam adubu yengjarami. Sigi saktam sidaniko. Aina harauna momonokna sayeng mingsel mabu numit khudingi yengjakiba. Adubu ai ngasidi saktam ase phamdre. Aibu hanagi saktam aduda amuk hanna halhanbiyuba. Ai hanagi takhelaido oiningde. Aina asumna sum leiragadi tamo, ima, amadi icha thoibaga pumnamakka lapnaba haibadusu oirani. Ase haiduna hekik launa kaplami. Laina mana mafamsida laina numit takiba khanghaude. Laina tumin tasinduna upai leitrabe amagum phamlambadagi mangonda ahaladuna hairamba wasing adu mathang ningsinglaklami. Ningsinglakpa mikupta laina phamlambadagi hawgalaktuna mafam aduda aki khangdalaklami. Lainana mafam adu yawraklaga maga ahal nupi aduga unakiba mafam adu maduda leptuna ahal nupi dubu kaurami. Abo, nasula iye abo pu kadaida leibage. Nasu yang ware abo. Lainana kauba yaba kauragasu lakpa kaubadi leiramde. Laina masu upai leitraduna makhada phamtha hik launa mamay adu nontaduna kaplami. Asumna kaplingai tanja asidani lainabu nuksina yengduna kaurakpa. Isu nupi. Laina masu khonjaldugi maikaida pina chotlaba mit aniduna tathak yengjarei. Mahakna yenglakpadasu ure thabal mangal aduna mayek sengna mabu kaurakliba nupi adu atai kanasu natte. Mana khaurangna ngaisaba mamangda thengnakiba ahal nupi aduni. Laina ahal nupi aduda makhud ani adu londuna haijarei. Abo, nasu yamna wari. Nasugi awabase abongna amukta kokhanbiyo. Isu nupi, hayo, ibokta nangi awaba singdo. Abo, nasubo hanagi saktamduda amuk olhanbiro. Ahaladu, ikhui khujilaba maithong aduda momon minok ama noktuna hairei. Isu nupi, nangbo hojik leiriba tanaw-tanawraba saktam asi pamdabrane. Abo, ai hojikti karisu pamdre. Masigi saktam asina aigi chanafam leitre. Masina aingonda hena awaba pinanaba machak ama oi.
ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯩꯅꯥꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯁꯨ ꯅꯨꯄꯤ, ꯑꯕꯣꯛꯇꯤ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ, ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯍꯥꯏꯗꯨꯅ꯫ ꯍꯧꯖꯤꯛꯇꯤ ꯑꯕꯣꯛꯁꯨ ꯅꯪꯕꯨ ꯍꯥꯟꯅꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯍꯟꯖꯤꯟꯍꯟꯕ ꯉꯝꯂꯔꯣꯏ꯫ ꯅꯪ ꯑꯕꯣꯛꯄꯨ ꯋꯥꯔꯧꯒꯅꯨ." ꯑꯍꯜ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯅꯥ ꯋꯥꯂꯥꯡ ꯀꯔꯤꯁꯨ ꯉꯥꯡꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯤ꯫ ꯀꯔꯤꯒꯤ ꯃꯥꯅ ꯋꯥꯈꯜ ꯈꯟꯊꯗ ꯑꯁꯨꯛ ꯂꯨꯔꯕ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯝꯂꯤ? ꯍꯧꯖꯤꯛ ꯈꯛꯇꯗ ꯋꯥꯈꯜ ꯈꯟꯊꯗꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯁꯥ ꯄꯨꯝꯕ ꯀꯥꯏꯅꯕꯒꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯛꯂꯤ꯫ ꯂꯩꯅꯥ ꯀꯞꯅ ꯀꯞꯅ ꯑꯍꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯛꯏ, "ꯑꯕꯣꯛ, ꯅꯁꯨꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯅꯁꯨ ꯌꯥꯝ ꯋꯥꯔꯦ꯫ ꯃꯁꯤ ꯄꯨꯝꯕ ꯅꯁꯨꯅ ꯋꯥꯈꯜ ꯈꯟꯊꯗꯕꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯈꯪꯂꯦ꯫ ꯅꯁꯨꯅ ꯈꯜꯂꯨꯔꯤꯕ ꯄꯨꯝꯕ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯣ꯫ ꯉꯁꯤꯗꯤ ꯅꯁꯨꯒꯤ ꯊꯃꯣꯏꯁꯦ ꯃꯈꯣꯏꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯥꯏꯅꯔꯒꯅꯤ ꯈꯜꯂꯨꯕꯗ ꯏꯁꯥ ꯄꯨꯝꯕꯁꯦ ꯃꯩꯅ ꯊꯨꯝꯅ ꯆꯥꯛꯂꯤ." ꯂꯩꯅꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯅꯥꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯁꯨ ꯅꯨꯄꯤ, ꯀꯔꯤꯒꯤ ꯀꯞꯂꯤ? ꯑꯕꯣꯛ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯕꯣꯛꯅ ꯅꯇꯧ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯛꯅꯕꯅꯤ꯫ ꯏꯁꯨꯕꯨ ꯑꯕꯣꯛꯅ ꯍꯥꯟꯅꯒꯤ ꯁꯛꯇꯝꯗ ꯑꯃꯨꯛ ꯍꯜꯍꯟꯒꯅꯤ." ꯂꯩꯅꯥ ꯑꯍꯜ ꯑꯗꯨꯗ ꯊꯥꯖꯗꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯛꯏ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯃꯥꯡꯒꯤ ꯃꯇꯧꯒꯨꯝ ꯆꯞ ꯃꯥꯟꯅꯅ ꯂꯤꯛꯂꯤ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯂꯩꯅꯥꯗ ꯄꯤꯔꯛꯏ꯫ ꯂꯩꯅꯥ ꯃꯥꯁꯨ ꯃꯄꯤ ꯇꯥꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯍꯜ ꯅꯨꯄꯤꯗꯨꯅ ꯄꯤꯔꯛꯂꯤꯕ ꯂꯤꯛꯂꯤꯗꯨ ꯂꯧꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯍꯤ ꯑꯗꯨ ꯊꯛꯂꯛꯂꯝꯃꯤ꯫ ꯍꯦꯛ ꯊꯛꯄꯒ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯤ ꯉꯥꯜꯂꯤ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ ꯂꯩꯅꯥ ꯃꯃꯤꯠ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯃꯀꯣꯛ ꯑꯗꯨꯁꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯕꯒꯨꯝꯅꯁꯨ ꯇꯧꯔꯤ꯫ ꯂꯩꯅꯥ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯨꯠ ꯑꯗꯨꯅ ꯃꯀꯣꯛꯇ ꯄꯥꯏꯁꯤꯟꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯂꯤ꯫ ꯅꯤꯡꯁꯤꯡꯂꯨꯕ ꯃꯤꯀꯨꯞꯇ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯩꯅꯥꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯇꯞꯅ ꯇꯞꯅ ꯁꯣꯔꯣꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯆꯠꯂꯤꯉꯩ ꯅꯨꯄꯤ ꯑꯃꯅ ꯈꯪꯀꯧ ꯀꯧꯔꯛꯂꯝꯃꯤ, "ꯏꯅꯝꯃ, ꯑꯝꯇ ꯉꯥꯏꯈꯨꯑꯣ." ꯂꯩꯅꯥ ꯃꯥꯁꯨ ꯃꯉꯣꯟꯗꯅꯤ ꯈꯪꯂꯗꯨꯅ ꯃꯥꯕꯨ ꯀꯧꯔꯛꯂꯤꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯥꯅ ꯌꯦꯡꯂꯛꯄꯗ ꯅꯨꯄꯤꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ, ꯂꯤꯟꯊꯣꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯤꯟꯊꯣꯏꯒꯤ ꯃꯤꯡꯒꯧ ꯑꯗꯨꯅꯁꯨ ꯈꯪꯕ ꯉꯝꯂꯦ ꯃꯍꯥꯛ ꯑꯁꯤ ꯍꯥꯟꯅꯒꯤ ꯁꯛꯇꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯦ ꯍꯥꯏꯕ ꯈꯪꯕꯒ ꯂꯣꯏꯅꯅ ꯃꯣꯃꯣꯟ ꯇꯧꯅ ꯅꯣꯛꯂꯛꯏ꯫ ꯂꯤꯟꯊꯣꯏ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯍꯥꯊꯨ ꯍꯥꯊꯨ꯫ "ꯑꯩꯁꯦ ꯏꯅꯝꯃꯗ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅ ꯈꯟꯕꯅꯤ꯫ ꯅꯍꯥꯟꯈꯩꯁꯨ ꯁꯨꯛꯊꯦꯡ ꯊꯦꯡꯅꯗꯕ, ꯑꯗꯨꯗ ꯍꯥꯏꯕ ꯐꯔꯛ ꯇꯥꯗꯨꯅ ꯂꯩꯔꯤ." "ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯣ." "ꯏꯅꯝꯃ, ꯃꯃꯥꯡꯗ ꯏꯅꯝꯃꯅ ꯂꯥꯟꯅ ꯎꯈꯤꯕꯗꯣ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯁꯦꯡꯗꯣꯛꯀꯦ ꯇꯧꯕꯅꯤ." "ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ?" "ꯏꯅꯝꯃ, ꯇꯥ ꯆꯤꯡꯂꯦꯝꯕꯅ ꯏꯅꯝꯃꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯅ ꯇꯥ ꯆꯤꯡꯂꯦꯝꯕꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯗꯨꯗ ꯏꯅꯝꯃꯁꯨ ꯇꯟꯖꯥ ꯆꯥꯅ ꯂꯥꯛꯈꯤ꯫ ꯑꯩꯁꯨ ꯏꯅꯝꯃꯅ ꯂꯥꯟꯅ ꯂꯧꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥ ꯆꯤꯡꯂꯦꯝꯕꯗ ꯀꯣꯟꯁꯤꯟꯈꯤꯕꯅꯤ꯫ ꯇꯥ ꯆꯤꯡꯂꯦꯝꯕ ꯃꯁꯥꯅꯗꯤ ꯀꯔꯤꯃꯠꯇ ꯈꯪꯉꯝꯃꯣꯏ ꯏꯅꯝꯃ ꯂꯥꯛꯑꯝꯃꯦ ꯍꯥꯏꯕ, ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯈꯪꯉꯤ꯫ ꯑꯗꯨꯒ ꯏꯅꯝꯃ, ꯅꯪꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ." ꯆꯤꯡꯂꯦꯝꯕꯅ ꯂꯤꯟꯊꯣꯏꯕꯨ ꯈꯪꯏꯅ ꯏꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯂꯤꯟꯊꯣꯏ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ?" "ꯇꯥ ꯆꯤꯡꯂꯦꯝꯕ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯑꯩꯁꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ." "ꯂꯤꯟꯊꯣꯏ, ꯅꯪ ꯍꯥꯟꯅꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯑꯩ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯦ?" "ꯇꯥ ꯆꯤꯡꯂꯦꯝꯕ, ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯤ꯫ ꯈꯪꯅ ꯈꯪꯅ ꯑꯩꯅ ꯇꯥ ꯆꯤꯡꯂꯦꯝꯕꯗ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕꯅꯤ." "ꯂꯤꯟꯊꯣꯏ, ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯣ꯫ ꯅꯪ ꯂꯩꯁꯥꯕꯤꯅꯤ, ꯏꯀꯥꯏ ꯈꯪꯗꯕ ꯇꯧꯒꯅꯨ꯫ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯖꯩ." ꯂꯤꯟꯊꯣꯏꯁꯨ ꯍꯟꯗꯛꯇꯤ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ "ꯇꯥ ꯆꯤꯡꯂꯦꯝꯕꯅ ꯄꯥꯝꯗꯕ ꯅꯨꯡꯁꯤꯗꯕ ꯍꯅꯨꯕꯤ ꯅꯨꯄꯤꯗꯨꯒ ꯂꯩꯃꯤꯟꯅꯗꯣꯏ ꯃꯍꯨꯠꯇ ꯇꯅꯧ ꯇꯅꯧꯕꯤ ꯑꯩꯒ ꯂꯩꯃꯤꯟꯅꯕꯅ ꯐꯠꯇ꯭ꯔꯣ?" ꯆꯤꯡꯂꯦꯝꯕꯁꯨ ꯍꯟꯗꯛꯇꯤ ꯂꯤꯟꯊꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ "ꯂꯤꯟꯊꯣꯏ, ꯃꯥꯕꯨ ꯀꯅꯥꯅ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯒꯦ? ꯑꯩꯗꯤ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯅꯔꯣ ꯇꯥ ꯆꯤꯡꯂꯦꯝꯕꯅ ꯃꯥꯕꯨ ꯏꯀꯥꯏꯕ ꯍꯦꯛ ꯍꯦꯛ ꯄꯤꯕꯤꯔꯤꯕꯗꯣ?" "ꯆꯨꯝꯃꯦ꯫ ꯑꯩꯅ ꯃꯥꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯍꯦꯛ ꯍꯦꯛ ꯄꯤ, ꯑꯊꯤꯕ ꯋꯥꯍꯩꯅꯁꯨ ꯍꯥꯏꯕꯤ꯫ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯅꯤꯡꯉꯤ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯅꯁꯨ ꯃꯥꯕꯨ ꯎꯁꯤꯠꯄꯤꯗꯕꯅꯤ꯫ ꯃꯗꯨ ꯈꯜꯂꯨꯕꯗ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯗꯨ ꯀꯔꯤꯒꯤ ꯑꯩꯅ ꯇꯧꯔꯨꯔꯤꯕꯅꯣ ꯈꯟꯗꯨꯅ." ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯈꯪꯍꯧꯗ ꯃꯄꯤꯁꯨ ꯁꯤꯟꯊꯔꯤ꯫ ꯂꯤꯟꯊꯣꯏ ꯃꯥꯁꯨ ꯆꯤꯡꯂꯦꯝꯕꯒꯤ ꯋꯥꯍꯩ ꯑꯁꯤꯗ
ꯇꯈꯦꯜꯂꯩꯒꯤ ꯈꯜꯂꯨꯕꯗ ꯍꯧꯖꯤꯛ ꯈꯛꯇꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯂꯤꯟꯊꯣꯏ ꯋꯥꯔꯤ ꯂꯤꯗꯨꯅ ꯃꯄꯤ ꯇꯥꯅ ꯇꯈꯦꯜꯂꯩꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯇꯈꯦꯜꯂꯩꯁꯨ ꯃꯥꯅ ꯂꯥꯟꯅ ꯈꯜꯂꯨꯕꯁꯤꯡ ꯑꯗꯨ ꯂꯤꯟꯊꯣꯏꯅ ꯁꯦꯡꯗꯣꯛꯂꯛꯄꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯤꯟꯊꯣꯏ ꯃꯥꯁꯨ ꯆꯠꯈꯤꯔꯝꯃꯤ, ꯇꯈꯦꯜꯂꯩ ꯃꯥꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ꯫ ꯁꯣꯝꯗꯅ ꯆꯤꯡꯂꯦꯝꯕ ꯎꯪꯗꯨꯅ ꯐꯝꯂꯤ, ꯃꯍꯥꯛꯀꯤ ꯍꯦꯛ ꯅꯥꯀꯟꯗꯅ ꯔꯥꯅꯤ ꯃꯥꯁꯨ ꯆꯤꯟꯇꯥ ꯄꯨꯗꯨꯅ ꯃꯆꯥꯅ ꯐꯝꯂꯤꯕꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯂꯤ꯫ ꯏꯃꯧꯗꯣ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯗꯤ ꯊꯤ ꯈꯣꯠꯇꯅ ꯇꯧꯗꯦ, ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯄꯥꯎ ꯄꯤꯔꯛꯎꯗꯅ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯄꯨꯁꯤꯜꯂꯒ ꯂꯩꯅꯦ, ꯇꯥꯟ ꯆꯥꯔꯗꯤ ꯂꯩꯁꯥꯕꯤꯗꯨꯒ ꯅꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯇꯥꯟꯊꯣꯛꯄ ꯑꯣꯏꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕ꯫ ꯆꯤꯡꯂꯦꯝꯕ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯇꯨꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯆꯥꯒꯤ ꯄꯨꯛꯆꯦꯜ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ? ꯈꯪꯕꯗꯨꯅꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯆꯤꯡꯂꯦꯝꯕ ꯃꯃꯥꯗ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥ ꯍꯦꯛ ꯀꯥꯊꯣꯔꯛꯄꯒ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯇꯥꯃꯣ! ꯆꯤꯡꯂꯦꯝꯕꯁꯨ ꯔꯥꯅꯤꯁꯨ ꯃꯃꯥꯏ ꯐꯠ-ꯐꯠ ꯅꯣꯡꯈꯠꯇꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯇꯈꯦꯜꯂꯩ ꯃꯥꯅ ꯃꯄꯤ ꯇꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗꯗꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ-ꯐꯨꯛ ꯍꯧꯒꯠꯅꯔꯛꯏ꯫ ꯆꯤꯡꯂꯦꯝꯕꯗꯤ ꯇꯈꯦꯜꯂꯩꯒꯤ ꯃꯅꯥꯛꯇ ꯈꯪꯆꯦꯟ ꯆꯦꯟꯁꯤꯟꯗꯨꯅ ꯇꯈꯦꯜꯂꯩꯕꯨ ꯈꯪꯀꯣꯟ ꯀꯣꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯈꯦꯜꯂꯩ, ꯅꯪ ꯅꯍꯥꯟꯈꯩ ꯀꯥꯏꯗ ꯂꯩꯔꯨꯒꯦ? ꯑꯩ ꯅꯪꯕꯨ ꯎꯗꯕꯗ ꯌꯥꯝ ꯋꯥꯏ꯫ ꯑꯁꯨꯝꯅ ꯋꯥꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯕ ꯃꯤꯀꯨꯞꯇ ꯅꯨꯡꯁꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯉꯛꯄꯒꯨꯝ ꯇꯧꯔꯦ꯫ ꯇꯈꯦꯜꯂꯩ ꯃꯥꯁꯨ ꯃꯄꯤ ꯇꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯃꯣ, ꯑꯩ ꯂꯥꯜꯂꯦ꯫ ꯇꯥꯃꯣꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯂꯨꯕ ꯑꯩ ꯂꯥꯜꯂꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯔꯥꯅꯤꯁꯨ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯈꯦꯜꯂꯩ, ꯏꯃꯧꯕꯨ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ? ꯅꯪ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯕꯔꯣ? ꯇꯈꯦꯜꯂꯩ ꯃꯥꯁꯨ ꯀꯞꯂꯒ ꯃꯅꯦꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯏꯃꯥ, ꯅꯃꯧꯅ ꯑꯄꯪꯕꯤ ꯑꯣꯏꯔꯨꯕꯅ ꯉꯥꯏꯍꯥꯛꯀꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜ ꯇꯥꯃꯣꯕꯨ ꯂꯥꯟꯅ ꯂꯧꯗꯨꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯕ ꯅꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯅꯃꯧ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯔꯥꯅꯤꯒꯤ ꯋꯥꯈꯜꯗꯗꯤ ꯂꯩꯅꯥꯅ ꯌꯨꯝꯁꯤꯗ ꯂꯩꯕꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯔꯥꯅꯤ ꯃꯆꯥꯗ ꯄꯩꯔꯞ ꯌꯦꯡꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕ ꯃꯥꯗꯤ ꯇꯈꯦꯜꯂꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯦꯡꯗꯣꯛꯂꯤ꯫ ꯇꯈꯦꯜꯂꯩ, ꯅꯪꯅ ꯈꯜꯂꯤꯗꯣ ꯂꯥꯜꯂꯤ꯫ ꯂꯩꯅꯥꯗꯤ ꯑꯩꯒꯤ ꯏꯆꯟ꯫ ꯆꯤꯡꯂꯦꯝꯕꯅ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯇꯈꯦꯜꯂꯩꯅ ꯃꯔꯛ ꯐꯠ ꯊꯠꯂꯝꯃꯤ꯫ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯏ, ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯟꯅ ꯂꯧꯗ꯭ꯔꯦ꯫ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯁꯨ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯃꯥ! ꯇꯈꯦꯜꯂꯩꯁꯨ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯞꯅ ꯂꯥꯛꯎꯅꯦ ꯅꯪꯕꯣ꯫ ꯏꯃꯥ, ꯅꯪ ꯅꯍꯥꯟꯈꯩ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ? ꯑꯩꯅ ꯏꯃꯥ ꯎꯅꯤꯡꯕꯁꯤꯗꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯂꯥꯛꯑꯁꯤꯗꯤ꯫ ꯑꯗꯣ ꯏꯃꯥ, ꯅꯪ ꯍꯌꯦꯡꯈꯩꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛ ꯆꯠꯈꯤꯅꯨꯀꯣ꯫ ꯆꯠꯂꯔꯣꯏꯌꯦ, ꯁꯤꯗꯒꯤꯗꯤꯅꯦ ꯏꯆꯥꯒ ꯄꯨꯟꯅ ꯂꯩꯔꯗꯣꯏꯅꯤ꯫ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯊꯣꯏꯕꯁꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯆꯤꯡꯂꯦꯝꯕ ꯃꯥꯁꯨ ꯇꯈꯦꯜꯂꯩꯗ ꯍꯦꯛ ꯀꯔꯦꯝꯅꯕ ꯇꯧꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯍꯥꯟꯅꯒꯨꯝꯅ ꯃꯤꯅ ꯉꯥꯡꯂꯛꯄ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯗ ꯃꯥꯅ ꯍꯦꯟꯅ ꯌꯥꯎꯁꯤꯟꯈꯤꯕꯗꯣ ꯉꯁꯤꯗꯤ ꯇꯈꯦꯜꯂꯩꯒꯤ ꯃꯤꯆꯪꯗ ꯂꯦꯞꯇꯨꯅ ꯇꯈꯦꯜꯂꯩꯕꯨ ꯃꯤꯅ ꯉꯥꯡꯕ ꯉꯝꯍꯜꯂꯝꯗꯦ꯫ ꯇꯈꯦꯜꯂꯩ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡꯗꯁꯨ ꯊꯥꯒꯠꯆꯔꯝꯃꯤ꯫ ꯋꯥꯈꯜꯗꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕ ꯅꯍꯥꯛꯄꯨ? ꯈꯨꯌꯨꯝ ꯂꯥꯏꯅ ꯑꯩꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜꯕꯨ ꯆꯨꯝꯊꯣꯛꯀꯦ ꯈꯟꯗꯨꯅ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯥꯛꯂꯤꯕ꯭ꯔꯥ? ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯔꯁꯅꯨ꯫ ꯑꯩ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯋꯥꯐꯝ ꯑꯁꯤ ꯇꯝꯊꯣꯛꯂꯔꯣꯏ꯫ ꯑꯔꯣꯠꯄ ꯋꯥꯐꯝ ꯑꯣꯏꯅ ꯑꯗꯨꯃꯛ ꯊꯝꯈ꯭ꯔꯒꯦ꯫ ꯋꯥꯈꯜꯗꯨ ꯈꯟꯅ ꯈꯟꯅ ꯅꯣꯛꯃꯤ-ꯅꯣꯛꯃꯤꯁꯨ ꯇꯧꯖꯔꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯪꯅ ꯆꯤꯛꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤꯔꯝꯃꯤ꯫